ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ-ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯂꯩꯆꯤꯜꯅ ꯄꯨꯡꯊꯥ ꯍꯦꯛ ꯊꯥꯏ ꯇꯧꯔꯤꯕꯗꯣ꯫ ꯑꯗꯨ ꯉꯟꯈ꯭ꯔꯕ ꯈꯣꯡ ꯐꯥꯎꯕ ꯂꯩꯕꯥꯛꯇ ꯇꯥꯅꯤꯡꯗ ꯃꯇꯝꯗꯨꯗ ꯑꯕꯣꯛ ꯈꯝꯕꯤꯗꯨ ꯉꯍꯧ ꯏꯔꯨꯖ ꯃꯥꯏꯊꯖꯕꯕꯨ ꯂꯣꯏꯈ꯭ꯔꯦ꯫ ꯏꯪꯕꯨ ꯏꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯅꯨꯕꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ꯫ ꯑꯁꯣꯠꯄ ꯐꯅꯦꯛꯇꯨ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯉꯦꯛ ꯁꯪꯗꯨꯅ ꯐꯧꯗꯣꯛꯂꯝꯂꯒ ꯃꯪꯒꯣꯜꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯦ꯫ ꯀꯧꯅꯥ ꯐꯛꯇꯨ ꯁꯥꯡꯅ ꯊꯥꯔꯒ ꯑꯃꯨꯛ ꯐꯝꯊꯩ꯫ ꯅꯥꯀꯜꯗꯁꯨ ꯃꯥꯒꯤ ꯁꯦꯟ ꯏꯟꯅꯅꯕ ꯐꯤ ꯐꯅꯦꯛ ꯊꯝꯂꯦ꯫ ꯍꯩꯃꯥ, ꯆꯟꯗꯣꯜꯁꯤꯁꯨ ꯅꯞꯇꯨꯅ ꯂꯩꯔꯤꯅꯤ ꯁꯤꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦꯗꯅ꯫ ꯁꯣꯟꯅ ꯆꯟꯗꯣꯜ ꯆꯩꯗꯨ ꯄꯥꯏꯈꯠꯇꯨꯅ ꯏꯈꯨꯏ ꯈꯨꯏꯔꯕ ꯂꯥꯏꯕꯛ ꯑꯗꯨꯗ ꯁꯥꯡꯅ ꯍꯦꯛꯇ ꯊꯤꯟꯈ꯭ꯔꯦ꯫ ꯆꯟꯗꯜ ꯑꯗꯨ ꯑꯃꯨꯛꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯅꯣꯛꯃꯤꯒ ꯇꯧꯅ ꯌꯦꯡꯖꯗꯨꯅ ꯁꯣꯜꯂꯤ ꯄꯣꯠꯅꯤ꯫ ꯈꯝꯕꯤ ꯑꯩꯒꯤ ꯐꯖꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯃꯥꯡꯗ꯭ꯔꯤꯅꯦ꯫ ꯐꯖꯈ꯭ꯔꯦꯗ ꯅꯪꯁꯤ ꯈꯝꯕꯤꯌꯥ, ꯐꯖꯩꯕꯨ꯫ ꯆꯟꯗꯜ ꯊꯤꯟꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯆꯤꯡꯍꯤ ꯐꯨꯠꯇꯨꯅ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯈ꯭ꯔꯕ ꯉꯧꯔꯤ ꯇꯧꯔꯝꯕ ꯁꯝ ꯑꯗꯨ ꯑꯃꯨꯛ ꯆꯦꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯦꯛꯇꯨꯅ ꯁꯦꯝꯈ꯭ꯔꯕ ꯁꯤꯡꯒꯦ ꯂꯩꯔꯪꯅ ꯁꯣꯝꯇꯈꯩ ꯂꯩꯗꯨꯁꯨ ꯑꯣꯏꯒꯤꯅ ꯄꯗꯨ ꯊꯦꯠꯆꯤꯟꯈ꯭ꯔꯦ꯫ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥ ꯅꯥꯟꯖꯩꯌꯦꯕꯣ ꯈꯝꯕꯤ ꯑꯍꯜ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯀꯤ ꯁꯦꯝꯕꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯥꯏꯇꯣꯝ ꯇꯥꯎ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯋꯥꯗꯅ ꯂꯩꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯊꯧꯔꯥꯅꯤ ꯑꯕꯣꯛ ꯈꯝꯕꯤꯒꯤ ꯍꯋꯥꯏꯖꯥꯔ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯈꯨꯜꯂꯩꯀꯥꯏꯗꯨꯗ꯫ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯁꯨ ꯍꯦꯛ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯣꯟꯅꯗꯗꯨꯅ ꯍꯋꯥꯏꯖꯥꯔ ꯍꯛꯇꯒꯤ ꯃꯤ ꯈꯟꯅꯕ ꯐꯥꯎ ꯌꯥꯎꯈ꯭ꯔꯦ꯫ ꯀꯌꯥꯃꯨꯛ ꯍꯦꯛ ꯃꯍꯥꯎ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯥꯐꯤꯡ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯍꯣꯠꯆꯤꯜꯂꯛꯂꯤ ꯖꯤꯕꯅꯤꯁꯨ꯫ ꯀꯣꯏꯖꯗ ꯆꯨꯔꯤꯗꯨꯗ ꯉꯦꯛꯄꯨ ꯐꯝꯊꯩ ꯀꯔꯤꯁꯨ ꯍꯥꯏꯗ ꯌꯦꯡꯂꯤ ꯑꯕꯣꯛ ꯈꯝꯕꯤꯒꯤ ꯃꯇꯧ ꯅꯣꯛꯃꯤꯁꯨ ꯇꯧꯅ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝ꯫ ꯑꯕꯣꯛ ꯊꯧꯔꯥꯅꯤ, ꯅꯁꯣꯝꯇ ꯈꯦꯂꯩꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯌꯥꯝ ꯄꯛꯆꯩꯕꯨ꯫ ꯃꯒꯨꯟ ꯂꯩ ꯍꯥꯏꯋꯥꯅꯤ ꯑꯕꯣꯛꯀꯤ ꯅꯥꯄꯗ ꯆꯤꯟꯕꯗꯣ꯫ ꯈꯝꯕꯤ ꯅꯣꯛꯃꯤ ꯐꯖꯕ꯭ꯔꯅꯤ ꯖꯤꯕꯥꯅꯤ ꯅꯪꯕꯣ? ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯔꯁꯤ ꯂꯩꯅ ꯐꯖꯩꯕꯣ꯫ ꯑꯗꯣ ꯍꯋꯥꯏꯖꯥꯔꯗꯤ ꯌꯣꯝꯈ꯭ꯔꯕꯣ? ꯏꯍꯦ, ꯌꯣꯝꯗ꯭ꯔꯤꯅꯦꯍꯦ꯫ ꯄꯨꯡꯗꯤ ꯐꯅ ꯉꯜꯂꯤꯅꯦ ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯀꯔꯤ ꯂꯩꯒꯦ? ꯂꯥꯏꯁꯪꯗꯒ ꯆꯪꯗ꯭ꯔꯤꯅꯦ ꯑꯩꯕꯣ꯫ ꯑꯣꯟꯊꯣꯛꯅ ꯉꯜꯂꯤꯗ ꯖꯤꯕꯥꯅꯤ꯫ ꯍꯩꯃꯥ, ꯑꯕꯣꯛꯄꯨ ꯀꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ ꯉꯁꯤ ꯏꯄꯥꯝꯗ ꯆꯠꯀꯅꯤꯌꯦ, ꯍꯌꯦꯡ ꯇꯔꯄꯣꯟꯒꯤ ꯄꯣꯠꯆꯩ ꯊꯤꯟꯕ꯫ ꯏꯃꯥꯅ ꯑꯕꯣꯛꯀꯤ ꯍꯋꯥꯏꯖꯥꯔꯗꯣ ꯄꯨꯔꯛꯎ ꯍꯥꯏꯗꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯀꯥꯎꯔꯕ꯭ꯔꯣ ꯑꯕꯣꯛꯄꯣ? ꯈꯝꯕꯤ ꯚꯥꯞ ꯂꯥꯛꯇꯨꯅ ꯏꯆꯦ, ꯍꯌꯦꯡꯁꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯔꯦꯀꯣ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯅꯪ ꯍꯦꯛ ꯉꯥꯏꯔꯣꯀꯣ, ꯑꯩ ꯂꯥꯏꯁꯪꯗ ꯐꯠ ꯆꯪꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯄꯤꯔꯒꯦ ꯅꯪꯒꯤꯗꯣ꯫ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯂꯥꯏꯁꯪꯂꯣꯝꯗ ꯉꯍꯧ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯕꯣꯛ ꯈꯝꯕꯤꯗꯣ꯫ ꯂꯥꯏ ꯁꯦꯕꯥꯗ ꯆꯪꯒꯗꯕ ꯙꯨꯞ ꯀꯦꯟꯗꯜ ꯂꯩꯁꯨꯅꯆꯤꯡꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯋꯥꯡꯂꯣꯝꯗ ꯃꯃꯥꯏꯗꯨ ꯑꯣꯟꯗꯨꯅ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯋꯥꯡꯂꯞꯅ ꯀꯧꯏ꯫ ꯍꯩ ꯁꯅꯥ, ꯑꯕꯣꯛꯀꯤ ꯁꯅꯥ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯅꯪꯕꯣ? ꯂꯥꯏꯒꯤ ꯑꯥꯔꯇꯤ ꯀꯠꯂꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯅꯤꯅꯦ ꯅꯪꯕꯣ꯫ ꯋꯥꯍꯩꯗ ꯂꯣꯏ ꯐꯥꯠꯇ꯭ꯔꯤ ꯃꯈꯣꯡ ꯌꯥꯡꯕꯤ ꯑꯄꯤꯛꯄꯤꯗꯨ ꯇꯞꯐꯤꯡ ꯃꯀꯣꯛ ꯑꯗꯨ ꯇꯨꯝꯂꯨꯕꯒꯤ ꯎꯆꯤ ꯏꯁꯤꯡꯗ ꯇꯥꯎꯔꯒ ꯀꯥꯈꯠꯂꯛꯄ ꯃꯥꯅ ꯁꯝꯕꯜꯗꯨ ꯀꯥꯜꯂꯒ ꯍꯣꯇꯟ ꯆꯤꯟꯁꯤꯜꯂꯛꯂꯤ꯫ ꯑꯕꯣꯛ ꯊꯧꯔꯥꯅꯤ, ꯑꯩꯗꯣ ꯉꯁꯥꯏꯅ ꯁꯖꯤꯛ ꯊꯥꯕꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯧꯒꯠꯂꯕꯅꯦꯕꯀꯣ꯫ ꯐꯃꯨꯡꯗꯒꯤꯗꯤ ꯀꯨꯝꯊꯗꯕꯤ ꯃꯤꯠ ꯄꯥꯡꯉꯒ ꯂꯩꯕ, ꯑꯗꯒꯤ ꯁꯨꯝ ꯇꯨꯝꯅꯤꯡꯉꯛꯇꯅ ꯑꯃꯨꯛ ꯇꯨꯝꯊꯔꯒ ꯂꯩꯔꯝꯃꯤꯅꯦꯕ꯫ ꯈꯝꯕꯤ ꯑꯄꯤꯛꯄꯤꯒꯤ ꯃꯇꯧꯗ ꯅꯣꯛꯆꯗꯨꯅ, ꯍꯣꯏ ꯌꯥꯔꯦꯁꯦ, ꯉꯥꯡꯕ ꯄꯥꯝꯈ꯭ꯔꯦꯗ ꯅꯪꯁꯦ꯫ ꯅꯆꯤꯟ ꯃꯆꯥꯗꯣ ꯉꯥꯛꯇ ꯂꯦꯞꯇꯦꯕ꯫ ꯀꯥꯡꯁꯤꯗꯣ ꯈꯤꯡꯗꯧ ꯌꯥꯔꯦ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ꯫ ꯑꯄꯤꯛꯄꯤꯁꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯀꯥꯡꯁꯤꯒꯤ ꯊꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯑꯕꯣꯛ ꯈꯝꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯥꯡ ꯍꯥꯏꯕ ꯃꯈꯣꯜꯗꯨ ꯊꯣꯛꯍꯟꯗꯨꯅ ꯈꯤꯡꯂꯛꯂꯤ ꯀꯥꯡꯁꯤꯗꯨ꯫ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯅ ꯈꯤꯡꯈ꯭ꯔꯤ ꯑꯄꯤꯛꯄꯤ ꯃꯥꯅ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡ ꯑꯕꯣꯛ ꯈꯝꯕꯤꯒꯤ ꯂꯥꯏꯒꯤ ꯀꯥꯡꯁꯤꯗꯨ ꯃꯥꯅ ꯈꯤꯡꯂꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩ ꯑꯄꯤꯛꯄꯤꯗꯤ꯫ ꯃꯆꯤꯟ ꯃꯆꯥꯗꯨ ꯉꯥꯛꯇ ꯂꯦꯞꯇꯦ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯀꯨꯆꯨꯅ ꯁꯪꯒꯣꯝ ꯃꯄꯥꯜꯒꯨꯝꯅ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯏ꯫ ꯃꯁꯝ ꯁꯥꯡꯉꯤ ꯑꯕꯣꯛ ꯈꯝꯕꯤꯅ ꯍꯦꯛ ꯃꯁꯝ ꯁꯦꯝꯕꯤ꯫
ꯀꯦꯕꯤꯔꯤꯕꯅꯤ ꯑꯄꯤꯛꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯃꯥꯕꯨ ꯔꯙꯥ ꯃꯆꯥ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯁꯤꯅꯤ ꯃꯗꯨꯕꯨ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗꯤ ꯍꯔꯥꯎꯗꯨꯅ ꯏꯀꯥꯏꯕꯁꯨ ꯄꯣꯛꯆꯗꯨꯅ ꯃꯋꯦꯝ ꯃꯆꯥꯗꯨ ꯍꯌꯥꯏꯃꯟꯕꯗꯧꯅ ꯍꯦꯛ ꯉꯪꯁꯤꯟꯗꯨꯅꯒ ꯈꯪꯖꯔꯤ ꯄꯣꯠꯅꯤ ꯖꯤꯕꯅꯤꯁꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯑꯅꯤꯗꯨꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥꯗꯨ ꯇꯥꯔꯛꯏ ꯅꯈꯣꯡꯗꯁꯨ ꯋꯥꯍꯩ ꯈꯔ ꯊꯧꯔꯥꯅꯤ ꯈꯝꯕꯤꯒꯤ ꯂꯥꯏ ꯁꯦꯕꯥꯗꯤ ꯀꯅꯥ ꯀꯅꯥ ꯇꯧꯏꯗꯣ ꯍꯣꯅꯦ ꯁꯥꯒꯩꯗꯤ ꯊꯣꯛꯅꯗꯕ ꯌꯨꯝꯂꯣꯟꯅꯕ ꯁꯨꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯣ ꯑꯗꯨꯒ ꯇꯧꯔꯤꯌꯦ ꯅꯣꯡꯃ ꯂꯥꯛꯎ ꯑꯄꯤꯛꯄꯤꯅ ꯈꯤꯡꯕ ꯀꯥꯡꯁꯤ ꯃꯈꯣꯜꯗꯣ ꯇꯥꯔꯨ ꯂꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯍꯩꯃ ꯕꯥꯃꯣꯜꯂꯅꯦ ꯃꯣꯏꯁꯨ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕꯕꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯉꯥꯡꯗꯨꯗꯤ ꯅꯠꯇꯦ ꯑꯉꯥꯡꯗꯤ ꯂꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ ꯅꯪꯕꯣ ꯑꯃꯥꯡ ꯑꯁꯦꯡ ꯂꯩꯇꯦꯗꯣ ꯃꯣꯏꯗꯗꯤ ꯑꯗꯨꯅ ꯀꯥꯡꯁꯤ ꯈꯤꯡꯍꯜꯂꯤ ꯑꯕꯣꯛ ꯈꯝꯕꯤꯅ ꯌꯥꯝꯅꯁꯨ ꯆꯥꯟꯅꯖꯕꯅꯤ ꯃꯃꯥ ꯃꯆꯥꯗꯒꯤ ꯈꯦꯠ ꯍꯦꯜꯂꯤ ꯅꯨꯡꯁꯤꯅꯕꯗꯣ ꯆꯍꯤꯕꯨꯗꯤ 10 ꯍꯥꯏꯔꯝꯃꯅꯤ ꯖꯤꯕꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯥꯏ ꯁꯦꯕꯥꯁꯨ ꯂꯣꯏꯔꯝꯂꯦ ꯃꯅꯥꯛꯇꯕꯨ ꯐꯝꯗꯨꯅ ꯂꯨꯛꯃꯥꯏꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯂꯥꯁꯤꯡꯗꯨꯗ ꯃꯌꯣꯝ ꯁꯦꯝꯗꯨꯅꯕ ꯂꯩꯔꯝꯂꯦ ꯃꯌꯣꯝ ꯀꯌꯥꯅꯣ ꯅꯪꯒꯤꯗꯨꯕꯣ 3ꯅꯤ ꯁꯦ ꯂꯧꯔꯣ ꯁꯦꯜꯗꯤ ꯍꯧꯖꯤꯛ ꯄꯤꯗꯣꯏꯔꯥ ꯈꯨꯂꯥꯡꯈꯥꯅꯤ ꯍꯣꯏꯌꯦꯕꯣ ꯄꯤꯗ꯭ꯔꯗꯤꯗꯣ ꯁꯦꯕꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯣ ꯖꯤꯕꯥꯅꯤꯁꯨ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ 3ꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯄꯤꯛꯄꯤꯁꯨ ꯈꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯕꯣꯛ ꯊꯧꯔꯥꯅꯤ ꯀꯩꯗꯧꯔꯦ ꯍꯌꯦꯡꯗꯤ ꯇꯔꯄꯣꯟ ꯍꯧꯕꯅꯤ ꯍꯥꯏꯌꯦ ꯃꯥꯅꯤ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥꯅꯤ ꯑꯄꯤꯛꯄꯤ ꯏꯍꯥ ꯍꯔꯥꯎꯅ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯥꯍꯥꯎ ꯈꯦꯔ ꯊꯣꯡꯕ ꯆꯥꯔꯅꯤꯀꯣ ꯑꯕꯣ ꯅꯨꯡꯗꯥꯡꯗ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯁꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯂꯤꯗꯣꯏꯅꯦꯀꯣ ꯑꯕꯣ ꯈꯝꯕꯤ ꯃꯣꯃꯣꯟ ꯇꯧꯅ ꯍꯣꯏꯅꯦ ꯆꯥꯍꯥꯎꯁꯨ ꯆꯥꯅꯤ ꯑꯕꯣꯛꯅ ꯋꯥꯔꯤꯁꯨ ꯂꯤꯕꯤꯅꯤ ꯍꯌꯦꯡꯗꯤ ꯁꯦ ꯃꯌꯣꯝꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯨꯁꯦ ꯃꯁꯤꯡ ꯊꯤꯌꯨꯀꯣ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥꯅꯤ ꯍꯥꯏꯕꯗꯨꯗ ꯑꯄꯤꯛꯄꯤꯗꯤ ꯍꯔꯥꯎꯕꯗ ꯃꯇꯣꯟ ꯂꯣꯡꯈ꯭ꯔꯦ ꯍꯥꯏꯔꯦ ꯈꯨꯗꯤꯡ ꯐꯠ ꯇꯧꯁꯤꯜꯂꯤ ꯈꯝꯕꯤꯁꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯊꯧ ꯆꯠꯅꯕ ꯊꯣꯔꯛꯂꯤ ꯀꯣꯟꯊꯣꯡꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯌꯦꯅꯥꯎ ꯃꯆꯥ ꯃꯌꯥꯝꯅ ꯃꯄꯨ ꯂꯥꯛꯄꯗ ꯒ꯭ꯔꯣꯡ ꯑꯣꯝꯁꯤꯜꯂꯛꯄꯒꯨꯝ ꯍꯦꯛꯇ ꯂꯩꯔꯝꯕ ꯃꯤ ꯈꯔꯗꯨ ꯑꯕꯣꯛ ꯈꯝꯕꯤꯗ ꯑꯣꯝꯁꯤꯟꯈ꯭ꯔꯦ ꯈꯝꯕꯤ ꯀꯣꯛ ꯉꯥꯎꯔꯗꯨꯅ ꯍꯩꯃ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯃꯦꯟꯃꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯋꯥꯅꯤ ꯀꯨꯏꯗꯤ ꯂꯨꯛꯃꯥꯏ ꯄꯤꯛ ꯍꯦꯛ ꯊꯟꯕꯗꯨ ꯉꯥꯛꯇꯪꯗꯨꯗ ꯂꯣꯏꯅ ꯍꯦꯛ ꯂꯣꯏꯈ꯭ꯔꯦ ꯈꯝꯕꯤꯁꯨ ꯄꯣꯠꯁꯤꯠ ꯐꯩ ꯍꯥꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯁꯣꯠꯀꯤ ꯆꯥ ꯊꯛꯐꯝ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯈꯝꯕꯤ ꯐꯟꯁꯥꯡ ꯑꯗꯨꯗ ꯉꯦꯛꯐꯝ ꯊꯩ ꯁꯣꯔꯃꯄꯤ ꯍꯣꯜꯂꯤ ꯍꯩ ꯄꯁꯣꯠ ꯆꯉꯥꯡ ꯊꯛꯀꯦ ꯇꯟꯒꯪꯗꯨꯒꯅꯦ ꯑꯃ ꯄꯤꯔꯛꯑꯣ ꯏꯆꯦ ꯄꯣꯠ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯗ ꯀꯣꯟꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒꯅꯦ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯅꯈ꯭ꯔꯦ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯗ꯭ꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯐꯅ ꯉꯟꯕ꯭ꯔꯗꯤ ꯈꯟꯕꯅꯤꯅꯦ ꯑꯩꯁꯨ ꯄꯁꯣꯠꯇꯨ ꯇꯟꯗꯨ ꯇꯛꯅ ꯈꯝꯕꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯤ ꯅꯆꯥꯅꯁꯨ ꯁꯤꯡꯗꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯇꯕ꯭ꯔꯣ ꯄꯁꯣꯠ ꯊꯃꯣꯏ ꯀꯟꯃꯜꯂꯤꯍꯦ ꯃꯣꯏ ꯄꯥꯄꯨꯅꯤꯀꯣ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯤꯕꯗꯨꯕꯣ ꯍꯦꯟꯃꯜꯂꯤꯅꯤ ꯃꯣꯏꯕꯣ ꯄꯁꯣꯠ ꯁꯛꯐꯝ ꯈꯔ ꯍꯟꯖꯤꯟꯈꯤꯕꯗꯨ ꯈꯝꯕꯤꯁꯨ ꯎꯏ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯈꯟꯗꯣꯛꯏ ꯑꯩ ꯀꯔꯤꯁꯨ ꯄꯦꯟꯗꯕ ꯂꯩꯇ꯭ꯔꯦꯗ ꯏꯆꯦ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯨꯅ ꯍꯦꯟꯅ ꯐꯔꯤ ꯑꯩ ꯌꯦꯠꯅꯤꯡꯗ꯭ꯔꯦ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯋꯥꯈꯜꯁꯨ ꯆꯥꯎꯊꯣꯛꯄ ꯉꯝꯃꯤꯗꯣ ꯍꯥꯏꯅ ꯈꯝꯕꯤꯒꯤ ꯆꯥꯒ ꯇꯟꯒꯁꯨ ꯄꯤꯁꯤꯜꯂꯛꯏ ꯈꯝꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯏꯆꯦ ꯋꯥ ꯑꯃ ꯂꯩꯅꯦ ꯍꯥꯏꯌꯨꯅꯦ ꯀꯔꯤꯅꯣ ꯋꯥꯗꯣ ꯄꯁꯣꯠ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯈꯝꯕꯤ ꯄꯁꯣꯠꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕ ꯉꯥꯏꯉꯝꯗꯅ ꯍꯥꯏꯖꯤꯜꯂꯤ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯗꯤ ꯍꯥꯏꯔꯣꯗꯅ ꯇꯥ ꯁꯅꯥ ꯆꯥꯎꯕꯗꯣ ꯃꯤꯡꯗꯨ ꯇꯥꯕꯗ ꯈꯝꯕꯤ ꯊꯛꯂꯝꯕ ꯆꯥꯒꯗꯨ ꯊꯛꯀꯅꯤꯀꯥꯎ ꯋꯥꯗꯨ ꯇꯥꯅꯤꯡꯕꯅ ꯃꯁꯥꯗꯣ ꯑꯗꯨꯛ ꯂꯥꯡꯇꯛꯅꯍꯜꯂꯤ ꯇꯒꯨꯞ ꯌꯦꯡꯂꯛꯏ ꯄꯁꯣꯠꯇ ꯋꯥꯗꯤ ꯉꯥꯡꯗ ꯄꯁꯣꯠꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯟ ꯊꯦꯡꯅꯩꯒꯤ ꯀꯩꯊꯦꯜ ꯆꯠꯄꯗ ꯑꯩ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯈꯝꯕꯤ ꯃꯊꯃꯣꯏꯗꯣ ꯇꯅꯤꯛ ꯂꯥꯛꯇꯨꯅ ꯀꯔꯣꯝꯗꯒꯤꯅꯣ ꯃꯤꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥ ꯆꯦꯜꯂꯛꯏ ꯍꯪꯂꯛꯏ ꯈꯣꯟꯖꯦꯜ ꯇꯅꯤꯛꯅ ꯇꯞꯅ ꯃꯥꯗꯤ ꯀꯔꯤ ꯍꯪꯂꯛꯄ ꯀꯩꯁꯨ ꯑꯍꯦꯟꯕꯗꯤ ꯍꯪꯂꯛꯇꯦꯗ ꯃꯥꯁꯨ ꯍꯥꯊꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯈꯝꯕꯤ ꯐꯝꯂꯝꯕꯗꯨ ꯐꯠ ꯍꯧꯒꯠꯂꯤ ꯃꯇꯧꯗꯨꯗ ꯈꯪꯉꯤ ꯄꯁꯣꯠ ꯅꯨꯡꯉꯥꯏꯇ ꯌꯦꯡꯖꯩ ꯈꯝꯕꯤꯗ ꯀꯔꯤ ꯈꯟꯕ ꯍꯥꯏꯗꯨꯗꯤ ꯃꯥꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯏꯆꯦ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯌꯦꯡꯒꯤ ꯊꯕꯛ ꯌꯥꯝꯃꯤ ꯏꯆꯦꯁꯦ ꯁꯦꯜꯁꯤ ꯂꯧꯍꯧꯔꯣ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯂꯦ ꯈꯝꯕꯤ ꯄꯁꯣꯠꯁꯨ ꯑꯗꯨꯃꯛ ꯋꯥꯈꯜ ꯆꯔꯥꯡꯅꯅ ꯂꯦꯞꯇꯨ ꯂꯩꯍꯧꯔꯤ ꯑꯁꯨꯝ ꯇꯧꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯤ ꯈꯝꯕꯤꯒ ꯑꯄꯤꯛꯄꯤꯒꯅ ꯂꯥꯡꯕ
ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯐꯝꯗ ꯉꯝꯖꯕ ꯈꯔ ꯀꯠꯇꯨꯅ ꯌꯥꯏꯐ-ꯊꯧꯅꯤ ꯅꯤꯖꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯑꯕꯣꯛ ꯈꯝꯕꯤꯅ ꯆꯥꯍꯥꯎ ꯈꯦꯔ ꯍꯧꯏ꯫ ꯁꯟꯒꯤ ꯁꯪꯒꯣꯝꯗꯨ ꯅꯪꯅ ꯍꯦꯛ ꯂꯥꯎꯍꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯅꯝꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯄꯜꯂꯥꯜꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯤꯡꯗꯨ ꯁꯣꯟꯅꯩ꯫ ꯑꯁ ꯆꯥꯍꯧ ꯃꯅꯝꯁꯤꯗꯤ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯆꯥꯛꯄꯨ ꯈꯪꯂꯝꯂꯝꯃꯩꯗ꯫ ꯆꯥꯍꯥꯎ ꯈꯦꯔꯁꯨ ꯆꯥꯊꯣꯛꯂꯦ꯫ ꯑꯄꯤꯛꯄꯤꯗꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯣꯠ-ꯀꯣꯠꯇꯅ ꯍꯦꯛ ꯆꯥꯈꯤꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯅꯣꯛꯆꯩ ꯑꯕꯣꯛ ꯈꯝꯕꯤꯅ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯍꯦꯛ ꯈꯝꯕꯤ ꯃꯥꯅ ꯆꯥꯍꯥꯎ ꯈꯦꯔ ꯍꯧꯗꯨꯅ ꯑꯄꯤꯛꯄꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯕꯅꯤ꯫ ꯇꯥꯡꯅ ꯊꯣꯛꯄ ꯃꯤꯀꯨꯞꯁꯤ ꯑꯄꯤꯛꯄꯤꯗꯤ ꯑꯗꯨꯛ ꯋꯥꯅ ꯉꯥꯏꯖꯕꯅꯤ꯫ ꯈꯔꯒ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯑꯅꯤꯗꯨ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯤ꯫ ꯄꯨꯔꯅꯤꯃꯥ ꯊꯥꯖꯁꯨ ꯑꯇꯤꯌꯥ ꯊꯛ ꯑꯗꯨꯗ ꯃꯀꯥ ꯂꯥꯝꯅ ꯉꯥꯟꯊꯣꯏꯔꯤ ꯉꯁꯤꯗꯤ꯫ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅꯁꯨ ꯇꯒꯨꯞ-ꯇꯒꯨꯞ ꯃꯤꯐꯝ ꯍꯦꯛ ꯍꯣꯡꯅꯤꯡꯗ꯭ꯔꯦ ꯃꯤꯀꯨꯞꯇꯣ꯫ ꯑꯄꯤꯛꯄꯤ ꯈꯝꯕꯤꯒꯤ ꯇꯝꯄꯥꯛꯇ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯕꯣꯛ ꯋꯥꯔꯤ ꯂꯤꯔꯁꯤ꯫ ꯈꯝꯕꯤ ꯊꯥꯖ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯤꯒꯅꯤꯌꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ, ꯑꯕꯣꯛꯀꯤ ꯋꯥꯔꯤ, ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯒꯤ ꯋꯥꯔꯤ, ꯊꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ, ꯃꯨꯠꯄꯁꯨ ꯅꯥꯏꯔꯔꯣꯏꯗꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯤꯕ, ꯄꯨꯟꯁꯤ ꯂꯃꯥꯏ ꯈꯨꯗꯤꯡꯗ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯤꯕ ꯑꯕꯣꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯇꯔꯨꯕꯤꯒ ꯈꯝꯕꯤ ꯃꯥꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯇꯔꯨꯕꯤꯅ ꯏꯇꯥ ꯅꯪꯁꯤ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ, ꯐꯖꯔꯤ ꯃꯇꯤꯛ ꯅꯥꯄꯜꯁꯨ ꯋꯥꯡꯉꯤ ꯏꯕꯦꯝꯃ꯫ ꯈꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯂꯥꯟꯒꯅꯤ ꯏꯇꯥ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯄꯥꯈꯪ ꯃꯥ ꯂꯩꯅ ꯂꯩꯅ ꯑꯩꯕꯨ ꯀꯅꯥꯃꯨꯛ ꯌꯦꯡꯈꯣ ꯍꯥꯏꯔꯤꯕꯅꯣ? ꯃꯤꯠꯌꯥꯝꯕꯤ ꯅꯤꯡꯉꯣꯜ ꯇꯧꯉꯝꯕꯤ ꯇꯥꯈꯤꯅꯤ꯫ ꯑꯩꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯍꯥꯟꯅ ꯌꯦꯡꯂꯔꯣꯏ꯫ ꯏꯁ ꯅꯣꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯀꯜꯂꯛꯆꯩꯀꯣ꯫ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ꯫ ꯇꯥ ꯁꯅꯥꯖꯥꯎꯕꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯗꯧꯔꯤꯗ꯫ ꯍꯥꯏꯅ ꯍꯥꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯈꯣꯏꯃꯨ ꯄꯥꯈꯪ ꯁꯛꯍꯦꯟꯕ ꯁꯅꯥꯖꯥꯎꯕꯁꯨ ꯅꯤꯡꯉꯣꯜ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯏꯇꯥ ꯇꯥ ꯁꯅꯥꯖꯥꯎꯕ ꯂꯩꯔꯤ ꯑꯁꯤꯗ ꯂꯦꯞꯂꯩ, ꯆꯪꯉꯨꯔꯣ ꯆꯪꯉꯨꯔꯣ, ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯆꯤꯛꯊꯥꯅꯔꯨꯔꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯒꯦ꯫ ꯑꯁ ꯅꯪꯁꯤ ꯏꯇꯥ ꯂꯥꯏꯃꯛ ꯏꯀꯥꯏꯖꯈꯤꯗ꯭ꯔꯦ꯫ ꯑꯦ ꯈꯪꯖꯔꯤ ꯏꯕꯦꯝꯃ ꯅꯇꯧ ꯈꯪꯉꯤꯀꯣ꯫ ꯈꯝꯕꯤꯁꯨ ꯏꯀꯥꯏ ꯃꯩꯊꯣꯡ ꯂꯥꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯈꯝꯕꯤꯕꯨ ꯎꯖꯕꯗ ꯋꯥꯔꯝꯕ ꯊꯃꯣꯏꯗꯨ ꯐꯈꯤꯗꯨꯅ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯏ꯫ ꯅꯪꯗꯤ ꯋꯥꯗꯕ꯭ꯔꯥ? ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯏ ꯈꯝꯕꯤ꯫ ꯅꯪꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯗꯤ ꯉꯥꯡꯗ ꯂꯩꯁꯤꯟꯈꯤꯕꯗꯨꯗ ꯑꯩꯗꯤ ꯍꯦꯟꯅ ꯂꯥꯡꯇꯛꯅꯩ꯫ ꯋꯥ ꯈꯔꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯈꯝꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨ ꯂꯩꯈꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯖꯥꯎꯕ ꯅꯨꯡꯁꯤꯅꯁꯨ ꯑꯃꯨꯛ ꯌꯦꯡꯖꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯦ ꯅꯅꯨꯡꯗꯤ ꯀꯟꯕꯖꯥꯠꯅꯤꯀꯣ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯒꯦꯗꯤ ꯍꯥꯏꯗꯦ, ꯁꯨꯝ ꯅꯣꯟꯊꯈꯤ ꯁꯨꯝ ꯅꯣꯟꯊꯈꯤ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯅꯤ ꯁꯅꯥꯏꯕꯦꯝꯃ ꯅꯪꯕꯨ꯫ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯑꯗꯨꯝ ꯇꯧꯔꯕꯗꯤ꯫ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯧꯁꯦ ꯑꯩꯉꯣꯟꯗ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯤꯡꯉꯣꯜꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯃꯤꯠ ꯆꯥꯟꯅꯅ ꯌꯦꯡꯖꯕ ꯉꯝꯒꯅꯤ? ꯃꯩꯊꯥꯕ ꯍꯥꯏꯁꯤꯅꯤ꯫ ꯑꯦ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯅꯪꯅ ꯏꯀꯥꯏꯕꯤꯔꯤꯕ ꯑꯃ ꯃꯁꯤꯗꯤꯕ ꯏꯀꯥꯏꯗ꯭ꯔꯗꯤꯗꯣ꯫ ꯁꯅꯥꯖꯥꯎꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯈꯝꯕꯤ ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯁꯤꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯈꯝꯕꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯧꯒꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯨꯀꯣ꯫ ꯈꯝꯕꯤ ꯃꯄꯤꯔꯥ ꯆꯦꯟꯖꯗꯨꯅ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯅꯐꯝꯗ ꯀꯠꯆꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯏꯐꯝꯗ ꯍꯟꯖꯤꯟꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯋꯥꯍꯩꯗꯨꯗ ꯁꯅꯥꯖꯥꯎꯕ ꯄꯦꯟꯖꯩ꯫ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯔꯥꯅꯤꯒꯤ ꯈꯨꯠꯅ ꯊꯣꯡꯕ ꯆꯥꯍꯧꯗꯣ, ꯆꯥꯍꯧ ꯈꯦꯔꯗꯣ ꯀꯪꯆꯥ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯗꯨꯗꯤ ꯀꯥꯎꯗꯦꯅꯦ꯫ ꯑꯦ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯎꯗꯣꯏꯅꯣ? ꯐꯔꯦ ꯅꯪꯁꯨ ꯆꯪꯉꯣ꯫ ꯅꯣꯏ ꯑꯩꯒꯤ ꯑꯄꯥꯕꯨꯡꯅ ꯑꯃꯨꯛ ꯎꯔꯗꯤꯅꯦ ꯉꯥꯡꯕꯤꯔꯅꯤ꯫ ꯈꯝꯕꯤ ꯄꯥꯈꯠꯆꯅ ꯑꯗꯣ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯥꯛꯑꯅꯨ ꯍꯥꯏꯔꯣ? ꯂꯥꯛꯑꯣ꯫ ꯍꯣ ꯑꯗꯨ ꯍꯥꯏꯌꯨꯗꯅ
ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖ ꯃꯥꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯜꯂꯤꯕ ꯃꯉꯥꯜ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯇꯅꯤꯛ ꯇꯅꯤꯛꯄ ꯑꯃ ꯐꯥꯎꯍꯜꯂꯔꯤ ꯈꯝꯕꯤꯁꯨ ꯆꯥꯛꯇꯨ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯈꯝꯕꯤꯕꯨ ꯑꯄꯣꯛꯄ ꯆꯟꯗ꯭ꯔ ꯃꯥꯒꯤ ꯐꯝꯃꯦꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯝꯗꯨꯅ ꯃꯥꯡꯗ ꯀꯨꯊꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤ ꯏꯆꯦ ꯎꯁꯣꯞ ꯀꯌꯥ ꯍꯥꯏꯔꯝꯕꯗꯣ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯍꯥꯏ ꯈꯝꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯄꯥꯕꯨꯡꯒꯤ ꯄꯛꯁꯤꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯅꯦ ꯀꯨꯏꯗꯦ ꯈꯝꯕꯤꯁꯨ ꯄꯛꯁꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ ꯄꯥꯕꯨꯡ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯊꯝꯃꯣ ꯑꯗꯨꯗ ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯔꯦ ꯑꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯥꯔꯁꯤ ꯄꯥꯕꯨꯡꯅꯦ ꯎꯁꯣꯞꯀꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯏꯔꯝꯈꯤꯒꯦ ꯈꯝꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤꯕ ꯇꯧꯔꯗꯧꯅꯤ ꯑꯃꯗ ꯄꯣꯠ ꯑꯃ ꯐꯥꯎꯖꯤꯜꯂꯗꯤ ꯑꯩꯕꯨ ꯄꯦꯟꯖꯩꯗ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯝꯕꯤ ꯈꯪꯅ ꯀꯩꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡ ꯍꯥꯏꯔꯝꯂꯒ ꯇꯍꯥ ꯆꯪꯈ꯭ꯔꯦ ꯊꯤꯗ ꯑꯉꯥꯎꯕꯤꯁꯦ ꯉꯥꯎꯔꯕ꯭ꯔꯅꯦ ꯁꯤꯕꯣ ꯆꯣꯔꯣꯜ ꯌꯥꯝꯅ ꯂꯣꯟꯈꯠꯂꯛꯏꯗ ꯍꯟꯗꯛꯁꯦ ꯑꯗꯨꯕꯨꯗꯤ ꯃꯇꯝꯅ ꯄꯨꯔꯛꯇꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯌꯥꯝ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯗꯨꯗꯅꯤ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨꯃꯥꯁꯨ ꯃꯇꯝ ꯈꯪꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯣ ꯇꯨꯝꯈ꯭ꯔꯖꯥꯠꯂꯅꯦ ꯇꯨꯝꯂꯝꯃꯣꯏꯗ ꯐꯔꯦ ꯅꯨꯡꯁꯤꯅ ꯍꯦꯛꯇ ꯊꯣꯝꯂꯒꯦ ꯁꯅꯥꯖꯥꯎꯕ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯈꯝꯕꯤꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨ ꯇꯝꯅ ꯍꯦꯛꯇ ꯂꯪꯁꯤꯜꯂꯤ ꯃꯈꯣꯜꯗꯨꯗ ꯈꯝꯕꯤꯁꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ ꯆꯟꯗ꯭ꯔꯅ ꯂꯧꯔꯛꯄꯗꯨ ꯇꯥꯏ ꯍꯩ ꯀꯅꯥꯅꯣꯅꯦꯍꯦ ꯈꯝꯕꯤ ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯈꯝꯕꯤꯁꯨ ꯈꯨꯝꯃꯤ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ ꯍꯧꯗꯣꯡꯅꯅꯤ ꯑꯣ ꯑꯍꯤꯡꯁꯤꯗ ꯂꯝ ꯑꯣꯟꯊꯣꯛꯅ ꯍꯦꯟꯈ꯭ꯔꯦꯗ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯀꯩꯅꯣ ꯈꯔ ꯉꯥꯡꯂꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯆꯟꯗ꯭ꯔꯗꯣ ꯈꯝꯕꯤꯁꯨ ꯃꯄꯥ ꯇꯨꯝꯈ꯭ꯔꯦ ꯈꯪꯕꯒ ꯇꯞꯅ ꯍꯨꯔꯥꯟꯕꯤ ꯁꯥꯗꯨꯅ ꯃꯄꯥꯂꯣꯝꯗ ꯊꯣꯔꯛꯏ ꯇꯨꯡ ꯍꯟꯅꯁꯨ ꯑꯃꯨꯛ ꯌꯦꯡꯂꯤꯕꯅꯤ ꯃꯄꯥ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯁꯅꯥꯖꯥꯎꯕꯁꯨ ꯀꯣꯟꯊꯣꯡꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯝꯕꯤ ꯄꯥꯈꯠꯆꯅ ꯀꯩꯅꯣ ꯅꯨꯡꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯕ ꯑꯃ ꯊꯣꯡꯃꯩꯗꯤ ꯄꯥꯕꯨꯡ ꯐꯥꯎ ꯇꯥꯈ꯭ꯔꯦ ꯁꯅꯥꯖꯥꯎꯕ ꯅꯣꯛꯇꯨꯅ ꯑꯄꯤꯛꯄꯅ ꯊꯣꯡꯕꯗꯤ ꯅꯪ ꯇꯥꯒꯗ꯭ꯔꯣ ꯅꯪꯗꯤ ꯀꯩ ꯈꯨꯝꯃꯤꯕ ꯍꯧꯗꯣꯡꯅꯅꯦ ꯈꯨꯝꯃꯤ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤꯅꯦ ꯑꯩꯕꯨ ꯍꯧꯗꯣꯡꯒ ꯄꯥꯈꯛ ꯑꯣꯏꯔꯕ ꯑꯗꯨꯗ ꯅꯠꯇꯦ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯂꯝꯃꯦꯟ ꯇꯨꯍꯦꯟꯕ ꯍꯧꯗꯣꯡ ꯑꯣꯏꯔꯝꯅꯤꯅ ꯍꯥꯏꯔꯛꯏꯅꯤ ꯁꯅꯥꯖꯥꯎꯕ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯈꯝꯕꯤꯅ ꯑꯁ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯗꯤ ꯑꯍꯤꯡꯗꯤ ꯀꯥꯎꯔꯕꯣ ꯄꯥꯕꯨꯡ ꯇꯥꯈꯤꯅꯤ ꯀꯔꯤ ꯈꯨꯅꯣ ꯀꯧꯕꯒꯦ ꯑꯗꯨꯗꯤ ꯍꯣ ꯅꯨꯡꯁꯤ ꯈꯨꯅꯣꯛꯅꯤ ꯁꯤ ꯆꯥꯍꯧꯈ꯭ꯔꯦ ꯊꯦꯡꯂꯤ ꯅꯪꯁꯨ ꯍꯜꯂꯣꯕ ꯁꯤ ꯄꯨꯈ꯭ꯔꯣ ꯌꯨꯝꯗ ꯍꯥꯎꯅ ꯆꯥꯔꯨꯔꯣ ꯁꯅꯥꯖꯥꯎꯕ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯇꯦ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯕꯜ ꯐꯔꯕ ꯁꯤꯛꯂ ꯊꯦꯡꯂ ꯑꯍꯤꯡꯁꯤꯗ ꯇꯒꯨꯞ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯤꯕꯤ ꯈꯝꯕꯤꯒꯤ ꯑꯃꯨꯛꯄ ꯌꯥꯎꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯛꯏ ꯈꯝꯕꯤ ꯑꯃꯨꯛꯀ ꯀꯩꯗꯧꯔꯒꯦ ꯋꯥ ꯉꯥꯡꯗ꯭ꯔꯕꯗꯤ ꯁꯅꯥꯖꯥꯎꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯆꯥꯍꯧꯈꯦꯔ ꯆꯥꯅꯤꯡꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯨꯠꯅ ꯊꯦꯡꯂꯕꯗꯤ ꯑꯩ ꯆꯥꯒꯅꯤ ꯆꯥꯁꯨ ꯆꯥꯔꯤ ꯑꯗꯨ ꯈꯝꯕꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯂꯛꯇ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯌꯦꯡꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕꯒꯤꯅꯤ ꯑꯩꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯪ ꯑꯩꯕꯨ ꯑꯁꯨꯝꯅꯗꯨꯃꯛ ꯉꯥꯏꯔꯝꯃꯨꯀꯣ ꯈꯝꯕꯤ ꯃꯀꯣꯛ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯥꯁꯣꯝꯗꯁꯨ ꯂꯧꯊꯣꯛꯀꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯁꯣꯝꯗ ꯉꯥꯎꯖꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯗꯨꯃꯛ ꯌꯦꯡꯕ ꯐꯪꯖꯒꯦꯀꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯊꯥꯖꯗꯒꯤꯁꯨ ꯅꯪꯅ ꯍꯦꯜꯂꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯍꯦꯜꯂꯤ ꯑꯩ ꯊꯥꯖ ꯃꯥꯕꯨ ꯀꯜꯂꯛꯇꯦ ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇ ꯈꯝꯕꯤ ꯃꯄꯤꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯑꯃꯨꯛ ꯀꯞꯂꯤꯕ꯭ꯔꯣ ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪꯗꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯗꯨꯝ ꯀꯞꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯥꯒꯤ ꯄꯤꯔꯥꯡꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤ ꯑꯩꯗꯤ ꯀꯞꯀꯅꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯄꯤ ꯅꯪꯅꯁꯨ ꯀꯞꯍꯟꯕꯅꯤ ꯑꯩꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧꯗꯨꯅꯅꯤ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ ꯑꯩꯕꯨ ꯍꯟꯖꯤꯟ ꯀꯞꯍꯜꯂꯤꯕ ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯥ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ ꯑꯩ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯈꯥꯡꯕ ꯊꯛꯇ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯦ ꯇꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯋꯥꯏ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯉꯥꯎꯗꯨꯅ ꯆꯠꯈꯤꯒꯗꯕ ꯃꯥꯜꯂꯤ ꯑꯩ
ngaukhini tatloi aina nangi lepli ibani gi nuksibadi punsi supagini kanana samhut sin mangamloi kapkanuse wari khara sanaraga amu satkri sana zawbodu khambisu leptun lehawi asumna matam khara su hawkri adubu nungsi lambida nauna khongdarakliba sabi sanau ani sidi nongma nongmagi mari sasina behelakli sagai tinadrabasu chatnabi sambal adubu tungoinaramduna khud ani sena paiminaduna adumak chatli nungsi lambi sida abwa abuk nang kaplabra nang kapi kaigino pa purnima numit khuding nang adum kapisi kaigino bwa kapkano khambi gan khanglak lai apikpigi khonjel aduda mamit adusu pitana pumchu sotlamni haima nang but tumdri branya tumdena aboki wari tai adu bwa makhadi kaidaukrage abwa sanazawdu sikraba khambi apikpigi wahang aduda noktuna sidiye siroi adudi tumnaba tawrasiko makhana kona lirasi hoyabo matamdi kanana su thingma ngamde aduna ngasi hauki haye hauki chayol amamu haukre nongmagi numittani khambi apikpiga punna kaithal kare posei leiba yaba leirab matung anidu halakpagi lambidani khambi chalambadu chapek lepi khonjeldu chahi kayagi matungda karomdagi tarakliba khonjeldu amu sanazawbasu khambigi mangda lepli mapi sinthana khambidi karisu tawdabagum sumjing lepli sanazawba apikpida yengduna nasuramadi masak yam nungsi ai ngasaidagi nangi matung inarakpani kawbasu hek ngamdre nang nungairibra khambi sanazawbadadi yengma ngamzada ainabu nungaite haibro ai nungairi sanazawba khambigi olaba sakpham maduda nushini yengzare mapidudi simthaba lepte pakhang lesa oringe matamni sakphamdu mitmangduda ising singna urakli ahongbadi ahongba ngangtani uriba adubo hongdaba hairagadi magi oigina phuda siliba nasomdu khakta ngairi ngahakti wala ngangta yengse nangi nasuni haiba khambisu kapningbudu khangjingduna mani nang yam hongli khambi ai hongdi ta sanazawba ai gi hanagi punsiduni ha nangi anap kanbise ngasisu halamtri sanazawba wahang kaya mari hangningli adubu pangkal thokidri tawpham khangjada lepli nangdi nasu kaya leire isu si khaktani ai salage thengtri yumda thabak lehawi adu hairaga khambi sanazawbu bonna thairamduna khongthangba hawkri sanazawbusu upairita adumak milupirang ihawna lepton lehawi somdana khambidu imungda grong sangduna phamung aduda git phamthai apikpisu ngasi khambigi matawduda tingak thongjin mapana du leptuna yenglaga leiri sana yumda salo khurenam lau ko hoyabo hairamlaga thokre apikpi khambi haujiktada mapidu tapna sintharai ningsinglai haukraba thodok amagi wari khambi karino nang naharido nangi aningma mana ibanigi marise thadatnam singano ai madu yaba ngamloi tasana zawwa ai wasi fasana tabiyo mase ibanigi tungi punsida nungainabagi damaktani pabungdu se ibanigi marise khangre aduna pirepsi laukibani ibanidi sagai zating nabasunate aidi hanana aduma oiroi haiba khangi aduna pikup asidagi aigi wakal thadokbiyo sanazawba sauduna khambigi pambomduda kana paisilaga kaino nang ngasi engona hairi mayamse kaino hayo ibani kainaraga tungi punsi nungaidusi karino maduna kari nungaigadoribado nang ngawrabro khambi nang gyan taruse ai nang munusi ai naga kaina bangamloi khambi su sauna nupadobu inthoklaga ai ba ngawbi haibadi nang lagani nangi nusibudu phangnabagidam iphamna iral sibani naksu lagani pumnamak namthakni ai nang munusikibasu leiti nangona nusibiyu hainasu ai haikiba leiti nangna sana tanda khanjinjabani aidi nang munusidi oizaba kharagidamakta aina nang munusiba sakibani ai haujiti luhongdore adusu nangondagi hena matik saba nupado nangsu yaifagadaba lambi ma thikro aikoda chakat tawraklano ngasidagi ibanigi mariso aina thadatlabni
इबानीगी मरक्ता करिसु ओइजे हौजिक्ति इमांगदा अमुक हन लेके खलकनो आइदि मिटोपनि मिटोप सनाजाउबा नुपीमागे दुकन वाई सिंगदुदा नुपाना तगो मपिदु तुप तारक्तुना पेंदना यंगलक्लि खंबीदा तरंग चक्रे मसादुसु अदुक थाजदबना अमुक तैथोक्से मपिदो अदुग चिनबालदो नोमी नोमी ओइना तौरक्तुना सोरदु सांगना मुक्तौ होंदोक्लगा तपना हाइरई ओ पुमनमक मिनंबने हाइबको नंगी नसिलदुमकना इफमदा हाइब ngамलिबको कइसु काइदे अय वारौदेदा अदुबु अइना नंबु नुक्सिबनि ओइजबा खराखि नते थमोइ सेंगलबु नुक्सिबनि फरे नंगना नोकना पुन्सि लेंखिबदु उरगा अइ पेंथोक्लगे नुगाइना पालो नपुरैबगे सेबा निक्थिना तौदना नुगाइना लेयुको नंग नुगाइना लेयो अदुबु पुर्णिमा नुमित लाक्पा खुदिं नंग मिकुप अमतंग ओइरबसो अइबुदि निक्सिंबियुको हाइरमलगा काइरबा थमोइदुबु पुदुना चटख्रे खंबीसु तुमिन अदुमक लेपतु लेहौइ खंबी हौख्रब पुन्सिगी काउबा ngам-ꯆꯝꯃꯤꯀꯨꯞ निंगसिंगलुबदा अमुक नौहौनना कपजरक्लि थमोइ सोकना नंगदि अइबु वारौदुना अदुमक चटख्रेको अइगी थमोइ मसक्ति नंगना खंखिदबगो मिकुप खुदिं अइदि नंगबु अदुमक निंगसिंग नंगदि अइबु निंगसिंगदब्रा करिगी इमांगदा लेपलरोइ हाइरमलगा ngasiना अमुक पांगदबगो पांगदना तौउतुना लेपलक्लिबा पूर्णिमा नुमित खुदिंसु अइदि नंगबु निंगसिंगी थेंगलबा अहिंगी थबलगी मंगाल अदुदा इदोम तुमित वारी कया अमसु निजैये नंगदि खंगनमलोइको खंगदबदुना अइबु वारौदुना चटखिबनि अइना नुक्सिबनि नंग खक्तने अइदि ngasiसु वासक कागलिये नंगीदमक्ता पुन्सि असे कथोक्तुना सोमदसु सनाजाउबदो पसोतकी सा थकपम पोटफमदु लाक्ली पसोती इंगंगक्ली ता सनाजाउबा करोमद चलुबनो याम थाजदी सुम कोइरकपनिदा लाक्तबसु याम कुइख्राइदना नंगदी सिदा दुम लेरब्रो होय अदुम लेरे सिदा अदो कना कना लाइनो इसेदी यावरक्त्रो यावरक्तेदा मयुम चटकी अदु पसोत हाइबियो अदो खंबीदो हुजिकता थेंगनै मपामदा लाक्पा माले मसु अमगा लाक्मिनै उबदा याम नुक्सी अइगी अपाबुंग होइदि कमाई कमाई तौरी अदुम लेरिब्रा पसोत सनाजाउबगी वाहंगदुदा ममाई नोंथदुना लei ता सनाजाउबा इसेगी पाउ अमदा तादब्राने होय तारमलोइ हाइबदि अइसु खंगी अदुबु अइगी इसे खंबीदि मालेमसिदा अतांगबिनि मामुक अखांगकनबिदि मालेम असिदा अनी सुना लेरमलोइ हाइबा अइना थाजै सनाजाउबा लांतकनना करिनु पसोत तंगना हाइरि मयामसिबो अइ ग्यान अमा ताद्रे मा कैदौरे हाइबनो ता सनाजाउबा इसेसिंग असिसु सागै ओनद्रि मा लैसारि नुंसिबगिदमक मागी पुन्सिबु कथोक्तुना मा ngasiसु लाक्लि तादगिदमक करी हाइब पसोत माबो अदुगा करिगी माने इफमदा अदुक चाउना मिनमलिबदि वारिसे अइ नोंमदि ताददा सोइदना हाइगे खंजखिबनि ngasiदि मदुगी तंजा फंगले इसेदो ता सनाजाउबा लुहोंगलनि हाइब पाउदु ताबदा अइगी नाक्ता लाक्तुना याम कपजखिबनि माना मिनमखिबगी मरमदुना मसिनि नोंमा अइना मखोइदा चलुबदा तादगी पाबुंगदो लेरमि इसेदा थीनसु ngaklammi irang pai nadik napadi sadana awang malamgi khali haidana karigumba isena sum yeklabadi imung kangkhong chehangani haiduna madudagi ayya babungsu wakhalenda oiduna leikhi isedo yam kapki khanba yaba khallaba matungda phirepadu laukibani isena nuksibadi tada khaktani madi gasisu kathokli ma haujiksu sagai ondri ta sanazawa adubu tadadi nongmatasu isegi mai ka yenglakhitre sanazawa pasoki wai singda ngakpana kham thengtre o
मादी कया यामना वाना लेलिबको मागी थमोई मसक्ति खंगबिदना इसु माबु अरुरुबा अदुबु मादी कसिसु करिसु लेतबा अैखिदमक्ता पुन्सि कथोक्लिबा अै सत्कनि मागी मफमदा लाले हाइजरुगनि अै चले पसोन इचलबुसु नमुंगाइनि याम थगतचरि असेंगबु पुंबा खंगनबिबगिदमक्ता अदु हाइरमलगा सनाजाउबा थुना खंबिगी नाक्ता लागले खंबिसु फौरिबा फिसिंग अदु लौसिनबा तौरा लेरम्मि अदुबु सनाजाउबना अमुक लेप्तु लेरम्बदुदा ngakni yenglei सनाजाउसु जंगक्तुना खंबिगी मखोंग अदुदा तुदुना नुपा नथगुम खंजल थोकना कपलei ऐ लाले खंबी ऐगी ngakpi फम थोकजब इरालसे नंगना उक्ते ngakpi ऐ लांचरे ऐ याम लांचरे नगोदा खंबी तौरक्ली मोंग अदुदा तुंगहंदुना करिनो तौबिरिबदुबो अमुक थागतपियुसे अदुबाइना तौबिगनो सनाजाउबा अमु हौगतुना खंबिगी मखुत अनिदु चेना पाइसिनजदुना कपना हाइरई नंगी थमोई मसक खंगलुदबा ऐ याम लाले खंबी नंग अइबदि अमुक्ता गक्पि करिगिना थत्ता असुक सांगबा चही कयासे अवाबा पुंबा खांगलिबनो अइबु करिगि नंगना इथोक्लिबनो नंग थमोई याम कनबनि खंबी नंग थमोई याम कनबनि खंबीसु मपीदु तारक्तुना हि कपजरक्ले नंगबु अखांग कनबिदि मालेम असिदा लेरमलोय ऐसि कयादा लाइबक फरबा पिसक करिसु लेतबा ऐगिदमक्ता नंगी पुन्सि कथोक्लिबा ऐदि हाइख्रिबदुदि ऐगी नुंसिबदि नंग खक्तनि हाइदन ऐ कनाबसु हना येंगलुदि नंग खक्तबु लाइनिंग ओइदुना ngasisu nangidamag hingliye ngakpiba haibu wahido ifamda karigi haibiribano खंबी अमुक ताहा मखुदु लौटोक्से मीना उख्रबदि फजरोय लाई सेबा मतम यौरक्ले युमदा हनबिरो चलोय ऐदि चलोय नगोदा निगाई तौखिनि नुंसी खांगदबा सारबसो हौजिक्ति ऐना थाजगदबा लैत्रे इसेदो लुना तौबियुको माबुदि मिराइबिगनो मसी नत्तना करिसु हाइनिंगाई लैत्रे मधु नंगोंदा हाइरो हाइदे नंगना सुख थमोई कलिसि करिगिनो खंबी थमोई कलिसिसु नंगिदमक्तनि नंगदि खंबीदि अइबु हजिन अदुमक कफलि नत्रा नंगदि पिनौबिनि अइना जैरसु जैद्रबसु नुंसी हाइरबसु नंगदि अदुमक कपलिबदुदि यारे अइ लाई सेबा तौरगे युमदा हनबिरो ngasidi lai sebado aisu yauke खंबी करिसु खुमदा लाइसंग अदोमना संख्रे सनाजाउबसु इनै ngasidi कांसिगी मपुदु सनाजाउबना ओइख्रे अनिदु वाला ngangnadrabasु थमोइददि मरो लोइनै सनाजाउबा कांसिदु खिंगना नंगसे मपोक खुदिंदा अइगिदो ओइना लेपलमुको पंथोंग यौखिजबा इबानिगी नुंसी वरी मतेक्से ताइबंगना सोइदना सुना हौसनो अनम कन्मा नंगिना तौदुननि अइना माइ लेदुना चेनबा ngamkidabasो ngasiगी नुमितसे अदुमक लेरबदि कयादा नुंगाइगनि अदुबो मंगलान ओइख्रनिको नंगसो अइबुदि अदुमक निंगसिंग्लिबा ओइरिको ngasiगी नुमिदांग ओइरमगी लाइगी सेबादुदि ख्वाइदगी तांगबा मिकुप अमु ओइख्रे सानजबा थमोइ अनिना लाइगी सेबा तौबुदुदि श्री कृष्ण मासो थमोइदा अमकपा अमता याउदना पुमनमक लौसिनख्रे मयामदो मंगक थांगत अदुना येंगनकी अपिकपिसु ngakna सिलक्तुना येंखि कांसी मखोल अदु ताबदा मागी मथौदो कनाना तौरिबनो हाइना इमा असिबु कनानो ओ असिने सनाजाउबा हाइदो ए अबोकी वारिदि याउबदो इमा असेंकिनि असिदि अइगी कांसी थौरिसे माना मुनख्रबा यारो एदि यारोइको इमा यारोइबा आइदि हाइदुना अखोंदो थिंदुना कपजबनी सना इमा होय ngaइरिनि नंबो कैदौरिबनो अदुदा अपिकपि हौख्रबा मागी पिकलिंगाइगी अबो खंबीगा लोइनखिबा मिकुपसिंग अदुबु निंगसिंगलुबनी नुंसीबे हेमनबनासु कपजै ngasiदी ताइबंगसे लेइत्रे अबो खंबी
ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯟꯅꯍꯧꯏ ꯇꯥꯏꯕꯪꯅꯗꯤ ꯑꯕꯣꯛ-ꯈꯝꯕꯤꯒꯤ ꯑꯈꯥꯡ ꯀꯟꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯗꯤꯅꯦ ꯀꯔꯤꯁꯨ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯁꯅꯥ ꯁꯤꯕꯁꯨ ꯉꯝꯒꯅꯤꯗꯣ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯌꯥꯝꯅ ꯀꯟꯕꯅꯤ ꯅꯨꯡꯁꯤꯕꯗꯤ ꯑꯅꯤ ꯁꯨꯕ ꯌꯥꯗꯦ ꯁꯨꯞꯅꯇꯪꯒꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯈꯤꯕ ꯃꯍꯥꯛꯇꯨꯗꯤꯅꯦ ꯏꯁꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ ꯁꯨꯅꯤ ꯆꯪꯉꯛꯇꯨꯅ ꯁꯅꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯄꯤ ꯇꯥꯕ ꯇꯧꯍꯩꯗꯦꯅꯦ ꯏꯃꯥ ꯉꯁꯤꯗꯤ ꯑꯕꯣꯛꯄꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯕꯣꯛꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯑꯩꯕꯨ ꯇꯨꯝꯕꯁꯨ ꯄꯤꯕꯗꯣ ꯉꯁꯤꯗꯤ ꯐꯪꯗ꯭ꯔꯦꯀꯣ ꯑꯩꯁꯨ ꯑꯕꯣꯛꯀꯨꯝꯅ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯦꯀꯣ ꯏꯃꯥ ꯁꯨꯅꯤ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯃꯥꯒꯤ ꯃꯇꯧꯗꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯕꯣꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦꯀꯣ ꯃꯥꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯇꯥꯡꯕꯤꯅꯤ ꯃꯥꯕꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯂꯥꯎ ꯂꯥꯎ ꯆꯠꯅꯕ ꯇꯧꯔꯨ ꯂꯥꯎ ꯑꯁꯨꯝꯅ ꯈꯝꯕꯤꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯈꯥꯡ ꯀꯟꯕ ꯃꯇꯧ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯁꯣꯟꯅꯈꯤ ꯂꯤꯅꯍꯧꯈꯤ ꯃꯥꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯇꯥꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯁꯣꯟꯅꯍꯧꯈꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯅꯣꯡꯗꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯅꯣꯡꯗꯝꯕ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯃꯁꯤꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕ ꯑꯁꯤ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯄ ꯅꯤꯡꯊꯧ ꯑꯃꯅꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯁꯤꯖꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯨꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕꯤꯔꯤꯕ ꯐꯖꯔꯕ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯒꯤ ꯍꯔꯥꯎꯃꯟꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯧꯅ ꯐꯪꯖꯔꯤꯕ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯈꯔ ꯆꯥꯎꯔꯛꯂ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯍꯟꯒꯅꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯅꯧꯅ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯨꯁꯨ ꯏꯅꯤꯡꯊꯧꯒꯨꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯗꯨ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯃꯄꯥꯏꯒꯨꯝꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯈꯟꯒꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯈꯥꯕꯗꯨ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯈꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯥꯅ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯖꯠ ꯃꯌꯦꯡ ꯇꯥꯍꯜꯂꯤꯕꯅꯤ ꯐꯝꯅꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯨꯝꯕꯅꯤ ꯃꯅꯥꯎ ꯏꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯨꯝꯅ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨꯁꯨ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯕꯅꯤ ꯈꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯅꯤꯡꯊꯧꯒꯤ ꯆꯠꯅꯕꯤ ꯉꯥꯛꯇꯕ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯑꯁꯦ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯃꯅꯥꯎ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯁꯤꯡꯅ ꯄꯥꯡꯗꯕ ꯅꯤꯡꯊꯧ ꯑꯃꯅ ꯂꯩꯉꯥꯛꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯅꯣꯛꯅꯔꯝꯒꯅꯤ ꯐꯝꯅꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯈꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯈꯥꯕꯩ ꯂꯩꯔꯤꯉꯩꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯐꯝꯅꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯅꯥꯎ ꯏꯕꯨꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯤꯗ꯭ꯔꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯅ ꯅꯣꯛꯅꯕꯁꯦ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯥꯕꯗꯨ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯐꯝꯅꯥꯏꯕ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯝꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯦ ꯃꯨꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯣꯏꯒꯅꯤ ꯇꯁꯦꯡꯕꯃꯛꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯈꯥꯕꯁꯤꯗꯤ
ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯅꯥꯎ ꯈꯥꯕꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯃꯨꯟꯅꯅꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯗꯒꯤ ꯍꯧꯔꯒ ꯃꯅꯥꯏ ꯑꯌꯥꯝꯕꯅ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯎꯏꯕꯨꯡꯉꯣ ꯈꯥꯕꯕꯨ ꯁꯧꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯈꯥꯕꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯈꯔ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯅꯕ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯈꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏ, ꯉꯁꯤꯗꯤ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯇꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ꯫ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯅꯥꯎꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤ ꯋꯥꯐꯝ ꯑꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯈꯥꯕꯅ, ꯆꯠꯂꯣ, ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯌꯥꯝꯕꯨꯡꯒꯤ ꯑꯁꯥꯟ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯣ꯫ ꯐꯒꯅꯤ ꯃꯅꯥꯎꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯈꯔ ꯊꯣꯛꯈ꯭ꯔꯦ꯫ ꯈꯥꯕꯅ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯐꯝꯅꯥꯏꯕ ꯈꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯃꯅꯥꯎꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯌꯨ ꯄꯨꯝꯕ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯩꯔꯤꯉꯩ ꯈꯥꯕꯅ ꯊꯥꯈꯤꯕ ꯃꯅꯥꯏ ꯈꯔꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯅꯥꯎꯏꯕꯨꯡꯉꯣꯅ ꯄꯥꯡꯊꯣꯛ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯆꯕ ꯂꯣꯏꯔꯝꯃꯤ꯫ ꯈꯥꯕꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯠꯇꯨꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯗꯨ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯕꯨ ꯍꯥꯠꯂꯨꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯈꯥꯕꯅ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯈꯥꯕꯅ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯤꯕꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯑꯁꯥꯟꯕ ꯃꯅꯥꯏ ꯑꯃꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯑꯁꯥꯟꯕ ꯃꯅꯥꯏ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛꯃꯛ ꯄꯤꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯗꯨꯗꯒꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯍꯧꯔꯁꯤ꯫ ꯀꯨꯏꯊꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯁꯤꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯏꯅꯥꯎ ꯈꯥꯕꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ? ꯁꯤ ꯍꯥꯏꯔꯒ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯅꯥꯏ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯥꯕꯅ ꯃꯌꯥꯝꯕꯨꯡꯕꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯗꯣ ꯍꯥꯠꯂꯨꯁꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯩꯃ ꯃꯍꯥꯔꯥꯅꯤꯕꯨꯅ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯨ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯥꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯅꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯅꯥꯏ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯈꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯅꯥꯎꯏꯕꯨꯡꯉꯣ, ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯥꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯇꯩꯃ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ? ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯐꯪꯅꯕ ꯊꯤꯔꯛꯎ꯫ ꯂꯩꯔꯝꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯥꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯈꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯄꯨꯗꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯐꯠꯇ꯭ꯔꯕ ꯃꯅꯥꯎꯏꯕꯨꯡꯉꯣ ꯈꯥꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯦ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯁꯤꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯍꯧꯔꯕꯗꯤ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕꯤꯈ꯭ꯔꯒꯅꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯕꯗꯤ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯦ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯟꯗꯨꯅ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯃꯥꯡꯃꯤꯟꯅꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯍꯧꯗꯨꯅ ꯃꯈꯣꯏꯕꯨ ꯏꯀꯨꯞ-ꯅꯥꯍꯨꯝꯁꯤꯡꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯤꯡꯗꯨꯅ ꯑꯩ ꯂꯩꯍꯧꯒꯦ꯫ ꯃꯍꯥꯔꯥꯅꯤ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯑꯩꯒꯤ ꯏꯅꯥꯏ ꯑꯁꯦꯡꯕꯅꯤ꯫ ꯅꯪꯒꯤ ꯊꯧꯅꯥꯗꯨꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯐꯠꯇ꯭ꯔꯕ ꯈꯥꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫
Matam aduda Maharani gi asanba manai aduna makutta magi thangsang adu paiduna asumna hairaklammi. He pangdaba sang nakoi ga singmana pu phawmasa khangdaba nakoi mafam asidagi satkiba yaroi. Nakoi na mafam asidagi satki hairabadi ai gana lanthengnagissi nakutta kusu thangnan paikhalo. Lakliba khabagi manai sing adubu luchinglakliba lanmi adu noktuna asum nairei. He pangdaba ningthaugi asal manai nangsu nangi mapu ningthaugi manakta leiramleda thabiba taredana. Asi haiduna magi thangsang adubu satlaga Maharani gi asan manai adubu mafam aduda mahaki thawaibusu laurammi. Maharani gi asan manai adu bahatla matung khabagi yamla manai sing adu sengkhrib Maharani bu makhatana amuk tanaraklammi. Maharani 𝗬𝗵𝗵𝗺 asum leptana chelakpana sauraba turel amagi mayada yauraklammi. Sangna chelakpana masadu wabana yadri. Makhatana senbagi pangalsu leitri chenaba lambisu loiri. Makhatana senba ngamlore khanglabana Maharani du sauraba turel adu leiriba hi duda bikliba masanupa 𝗏𝗵𝗵 bu hi adugi manungda hapchillammi. Maharani 𝗬𝗵𝗵𝗺 du magi ngaksamda siriba ningthaugi sagaigi maru oiba lik adubu loktoklaga masanupagi nakana thamla matung hi dugi thoridu thadoklaga hi du isela du tauktahankhre. Maharani 𝗬𝗵𝗵𝗺 du masana yaukiba hi du yengladuna asumna haisai. Imagi bu ba isab soida ngaptabu oyuko kariguba 𝗬𝗵𝗵𝗺 gi leibakta 𝗬𝗵𝗵𝗺 bu amuk hana thengnaw haina tamlamlabadi 𝗬𝗵𝗵𝗺 amuk hana thengnakisi. Asi haiduna masa kainarbi Maharani 𝗬𝗵𝗵𝗺 du ture mapan aduda phamnaduna thamoi sokna tengthari. Matam aduda khabagi manai sing adusu Maharani na kaptuna leiriba ture mapan aduda yausilaktuna Maharani bu pharammi adubu angang oriba 𝗏𝗵𝗵𝗺 di mafam adudagi hi amada haptuna kallaba isel amana tauktakribadu urammi. Khabagi manai sing aduna Maharani 𝗬𝗵𝗵𝗺 bu phaduna konungda puraklammi. Manai sing aduna Matayma Maharani bu phadun laklibadu uraduna khabdu noksei aduga asum nairei. 𝗏𝗵𝗵𝗺 na wadudi nakoina thawai lauramlaba natra. Manai amana khumlei manawibu pikliba 𝗏𝗵𝗵𝗺 adudi turelgi kallaba isel aduda hinaw amada haptuna taukthakre. Kallaba turelgi isel aduna hinaw adubu laksinduna thawai tharamlagani. Khaba manai adugi wadu tabada noklaga asumna khumlei. Chalo 𝗬𝗵𝗵𝗺 Maharani asi Keisham sangna thamjilo. Asumna phatraba khabana mayamung ningthaubu hatuna 𝗬𝗵𝗵𝗺 Maharani buna Keisham sangna thamjinki. Nungaina harauna leiramba ningthau nongdambagi imung manungdu phatraba khabana sena khaina hanbikre. Mathangi numitni khabagi sagol tongba manai kaya amana leibak adu leiriba praja khudingmakna khangnaba sagol pausilami. Sagol pausilliba lanmi aduna praja singdu tanaba asumna laurammi. Tau tadaba tahuro khangdaba khangawro. Leibak asigi ningthau nongdamba ngarang ahing leikhitre. Maram aduna manawi bunga khabana ngasidagi leibak asigi ningthau oiragani. Tau Sagol pausilliba lanmi aduna lauribdu taraga praja singadudi thangmoi sokna nungaijaramde. Makhoi masal khara punsinaduna wari sai praja nupi amana asumna hairei. Aikhoigi ningthauna manung matam sada leikhidabasya yam singnai. Amana mu hairei. Hoina nangna haribado aisu yaningi. Iningthau leikhidribasya yam chingnaningai oi. Khara ahal uraba nupa amana muk asumna hairei. Chingnai haiduna aikhoinabudi karibu tawrugani. Makhoi masel manaraga iningthaudo hatpu oiramgani. Amana muk asum nairei. Manawi bunga khabana ningthau oirabadi leibakse mathak makha onbadi soiraroibo. Asumna praja singdu magi oiba mot kayama phongdoknarammi. Khabagi sagol tongba manai sing aduna ningthau leikhidaba amadi khabana ningthau oire haiba pawadu leibak adugi mafam khuding sattuna praja pumbada khanghallammi. Ningthau leitra haibagi pawdu tabada leibak praja pumnamak yamna nungainaramde. Mamitagi mapitana kapasu yaunari. Nakal amaromdana turelgi isel aduna 𝗏𝗵𝗵𝗺 nawa adubu yauriba hi adu nga tangkhai mi tangkhai oiba nga nupi singna leiba mafam amada sintharaklammi. Nga tangkhai mi tangkhai nupi sing aduna hi ama
ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯊꯔꯛꯂꯤꯕꯗꯨ ꯎꯕꯗ ꯉꯥ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯍꯤ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯌꯥꯎꯕꯁꯨ ꯎꯗꯦ꯫ ꯉꯥ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯤ ꯏꯃꯥꯗ ꯍꯥꯟꯅ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯂꯨꯆꯤꯡꯕꯤ, ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯤ ꯑꯃ ꯂꯩꯍꯧꯔꯦ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯌꯥꯎꯕꯗꯤ ꯎꯗꯦ꯫ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯔꯣꯜꯅꯨꯡꯗꯒꯤ ꯏꯃꯥꯏꯗ ꯈꯣꯡꯂꯩ ꯊꯨꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯂꯩꯔꯤꯕ ꯑꯇꯩ ꯉꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯍꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯒꯅꯨ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯤꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨ ꯍꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨ ꯃꯇꯝꯗꯨꯗꯗꯤ ꯍꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯉꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯍꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯄꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯝꯂꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯕꯗ ꯈꯪꯂꯦ, ꯂꯤꯛ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯤꯛꯅꯤ ꯍꯥꯏꯕ꯫ ꯂꯨꯆꯤꯡꯕꯤꯗꯨꯅ ꯂꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯉꯥ ꯅꯨꯄꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯆꯤꯡꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯂꯨꯆꯤꯡꯕꯤ ꯏꯃꯥ, ꯂꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯅꯣ? ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯤ ꯑꯁꯤ ꯌꯥꯎꯔꯝꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯉꯥ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯁꯤꯗ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯂꯨꯆꯤꯡꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯂꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯁꯤꯕꯨ ꯍꯤꯁꯤꯗ ꯍꯥꯞꯂꯒ ꯏꯆꯦꯜ ꯑꯁꯤꯗ ꯇꯥꯎꯊꯍꯜꯂꯛꯂꯤꯕꯅꯤ꯫ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯂꯤꯛ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯂꯤꯛ ꯑꯃ ꯅꯠꯇꯦ, ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯕ ꯉꯝꯅꯅꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯉꯥ ꯅꯨꯄꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯋꯥ ꯑꯄꯤꯛꯄ, ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯃꯁꯨꯡ ꯀꯪꯐꯥꯜ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯔꯦ꯫ ꯅꯋꯥ ꯅꯪꯒꯤ ꯅꯃꯤꯡꯕꯨ ꯉꯁꯤꯗꯒꯤ ꯑꯕꯨꯡ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯕꯅꯤ꯫ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯕꯒꯤ ꯃꯇꯧꯒꯨꯝ ꯔꯥꯖꯀꯨꯃꯥꯔ ꯅꯋꯥ ꯑꯗꯨꯁꯨ ꯅꯣꯛꯂꯤ꯫ ꯉꯥ ꯅꯨꯄꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯅꯋꯥ ꯑꯗꯨꯕꯨ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯄꯨꯊꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯅꯣꯡꯗꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯥꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯤꯕ प्रजाꯁꯤꯡ ꯑꯗꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯈꯥꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯤꯕ प्रजाꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯑꯕꯨꯡ ꯁꯅꯥꯁꯨ ꯏꯔꯣꯜꯅꯨꯡ ꯑꯗꯨ ꯂꯩꯔꯤꯕ ꯖꯤꯕ ꯀꯌꯥ ꯑꯗꯨꯒ ꯄꯨꯟꯅ ꯏꯔꯣꯏꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯑꯕꯨꯡ ꯁꯅꯥꯗꯨ ꯊꯦꯡꯒꯨ ꯀꯌꯥ ꯑꯃꯒ ꯁꯥꯟꯅꯗꯨ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯁꯛꯂꯕꯤ ꯉꯥ ꯅꯨꯄꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯥꯕꯨ ꯋꯥꯗ꯭ꯔꯤꯕꯣ? ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯕꯨꯡ ꯁꯅꯥꯗꯨ ꯃꯃꯥꯅ ꯍꯪꯂꯤꯕꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯋꯥꯗ꯭ꯔꯤꯌꯦ ꯏꯃꯥ, ꯏꯃꯥꯁꯨ ꯑꯩꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯁꯥꯟꯅꯃꯤꯟꯅꯔꯤ꯫ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡ ꯁꯅꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯋꯥꯔꯅꯤ, ꯄꯣꯊꯥꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯟꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯥꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯥꯒꯤ ꯐꯝꯅꯥꯏꯕ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯐꯝꯅꯥꯏꯕ? ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕꯔꯣ? ꯐꯝꯅꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯅꯅꯕ ꯂꯥꯟꯃꯤ ꯈꯔꯒ ꯑꯩ ꯏꯁꯥꯒ ꯄꯨꯟꯅ ꯆꯠꯆꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯂꯤꯕ प्रजाꯁꯤꯡ ꯑꯗꯨꯗꯤ ꯆꯥꯗꯕꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯗ ꯅꯅꯥꯏ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯟꯖꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯈꯥꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯝꯅꯥꯏꯕ, ꯃꯈꯣꯏꯅ ꯆꯥꯕ ꯆꯥꯗꯕ, ꯃꯌꯥꯡ ꯀꯪꯕ ꯀꯪꯗꯕ ꯑꯩ ꯈꯪꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯣꯏꯄꯣꯠ ꯑꯗꯨ ꯂꯧꯒꯗꯕꯅꯤ꯫ ꯂꯣꯏꯄꯣꯠ ꯄꯤꯕ ꯉꯝꯗ꯭ꯔꯒꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯒ ꯊꯕꯛ ꯁꯨꯍꯟꯒꯗꯕꯅꯤ꯫
ꯅꯤꯡꯊꯧꯈꯥꯕ ꯑꯗꯨ ꯑꯇꯣꯞꯄ ꯐꯝꯅꯥꯏꯕ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯝꯅꯥꯏꯕ, ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯤꯟꯅꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯝꯗꯧꯔꯦ? ꯐꯝꯅꯥꯏꯕꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯅ, ꯑꯗꯨꯅꯤꯗꯅ, ꯅꯪꯗꯅꯤ ꯐꯝꯅꯥꯏꯕ, ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯜꯂꯤꯕꯁꯦ꯫ ꯅꯤꯡꯊꯧꯈꯥꯕꯗꯨ ꯂꯩꯔꯤꯕ ꯑꯇꯩ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯃꯌꯥꯝ, ꯅꯅꯥꯗꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯐꯝꯅꯥꯏꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯜꯂꯨ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯣ ꯏꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡꯗ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯒꯦ꯫ ꯑꯗꯨꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯇꯝꯊꯤꯔꯤꯕ ꯅꯤꯡꯊꯧꯈꯥꯕꯅ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯅꯩꯕ ꯀꯌꯥ ꯇꯧꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥ ꯀꯌꯥꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯀꯌꯥ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨ ꯁꯔꯪ ꯃꯅꯨꯡꯗ ꯂꯣꯏꯕ ꯁꯥꯒꯨꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯈꯥꯕꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯕꯗꯨꯗ ꯌꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯅꯗꯤ ꯀꯅꯥꯁꯨ ꯉꯥꯏꯗ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯃꯇꯝ ꯀꯨꯏꯅ ꯉꯥ ꯅꯨꯄꯤꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯃꯆꯥ ꯁꯛꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯣꯛꯆꯔꯛꯄ ꯔꯥꯖꯀꯨꯃꯥꯔ ꯑꯕꯨꯡ ꯁꯅꯥꯗꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯕꯨꯡ ꯁꯅꯥꯅ ꯃꯥꯒꯤ ꯃꯃꯥ ꯁꯛꯂꯕꯤ ꯉꯥ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕꯁꯦ ꯋꯥꯔꯦ꯫ ꯏꯔꯣꯜꯅꯨꯡꯗꯒꯤ ꯏꯃꯥꯏꯗ ꯐꯥꯎꯒꯠꯇꯨꯅ ꯏꯁꯤꯡ ꯏꯃꯥꯏꯗꯨꯗ ꯏꯔꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯒꯦ꯫ ꯃꯃꯥ ꯁꯛꯂꯕꯤ ꯂꯨꯆꯤꯡꯕꯤꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯆꯥꯕꯨ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯏꯄꯥꯟ ꯀꯅꯥꯁꯨ ꯌꯥꯎꯗ ꯑꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯉꯥ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯅ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗꯒꯤ ꯏꯃꯥꯏꯗ ꯐꯥꯎꯒꯠꯇꯨꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯕꯗꯣ ꯆꯠꯆꯔꯨꯔꯣ꯫ ꯃꯃꯥꯅ ꯆꯠꯆꯔꯨ ꯍꯥꯏꯕꯗꯨꯗ ꯑꯕꯨꯡ ꯁꯅꯥꯗꯨ ꯍꯔꯥꯎꯅ ꯉꯥ ꯅꯨꯄꯤ ꯃꯃꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯊꯨꯅ ꯑꯃꯨꯛ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯀꯨꯝꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯨꯡ ꯁꯅꯥꯗꯨ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗꯒꯤ ꯏꯃꯥꯏ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯆꯠꯈꯤ꯫ ꯑꯕꯨꯡ ꯁꯅꯥꯅ ꯏꯃꯥꯏꯗꯨꯗ ꯐꯥꯎꯒꯠꯂꯛꯇꯨꯅ ꯐꯖꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯖꯕ ꯀꯌꯥꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯏꯔꯣꯏꯔꯛꯄꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯐꯤꯔꯣꯜ ꯁꯨꯗꯨ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯕꯨꯡ ꯁꯅꯥꯗꯨ ꯀꯪꯐꯥꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕꯗ ꯑꯕꯨꯡ ꯁꯅꯥꯗꯤ ꯉꯥꯎꯈ꯭ꯔꯦ꯫ ꯑꯕꯨꯡ ꯁꯅꯥꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯁꯨꯛ ꯐꯖꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯤ꯫ ꯑꯕꯨꯡ ꯁꯅꯥꯅ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯤ ꯁꯨꯔꯒ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯐꯤ ꯁꯨꯕꯗꯨ ꯂꯣꯏꯗꯨꯅ ꯀꯥꯈ꯭ꯔꯦ꯫ ꯑꯕꯨꯡ ꯁꯅꯥꯁꯨ ꯃꯥꯒꯤ ꯂꯩꯐꯝ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯗꯨꯅ ꯇꯨꯔꯦꯜꯗ ꯂꯥꯛꯇꯨꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯑꯕꯨꯡ ꯁꯅꯥꯅ ꯎꯖꯥꯎꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯇꯥꯏꯕꯪ ꯅꯨꯄꯤꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯕꯨꯡ ꯁꯅꯥ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯧꯒꯨꯝ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯩꯔꯦꯜ ꯑꯃꯅ ꯅꯨꯄꯤꯗꯨꯕу ꯌꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯒ ꯑꯕꯨꯡ ꯁꯅꯥꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯦꯜ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯕꯨꯡ ꯁꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯤꯕ ꯇꯝꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯕꯨꯡ ꯁꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯁꯪꯁꯥꯔꯗꯨ ꯂꯩꯕꯅꯤ, ꯏꯃꯤꯡꯅ ꯑꯕꯨꯡ ꯁꯅꯥ ꯍꯥꯏꯅ ꯀꯧꯏ꯫ ꯅꯨꯄꯤꯗꯨ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯔꯣꯜꯅꯨꯡ ꯑꯁꯤ ꯂꯩꯕ ꯁꯪꯁꯥꯔꯗ ꯂꯩ ꯍꯥꯏꯕ? ꯑꯕꯨꯡ ꯁꯅꯥꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯄꯤꯗꯨꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯕꯨꯡ ꯁꯅꯥꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯅꯤꯡꯊꯤꯔꯕꯤ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯀꯧꯏ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯍꯥꯏꯕ ꯃꯤꯡꯁꯨ ꯐꯖꯩ, ꯁꯛꯁꯨ ꯐꯖꯩ꯫ ꯑꯁꯨꯝꯅ ꯑꯕꯨꯡ ꯁꯅꯥ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ
turen mapan aduda aduma unarami. Numit adusu 𝗧𝗵𝗵𝗵 amadi abung sana anidu wari kaya sanaduna leiri. Abung sanana asum hairei. 𝗧𝗵𝗵 takoi kangphalgi lebak ase leiba yam dungai ramadu male. 𝗧𝗵𝗵 dungai dana asum na kumlei. Aikoi gi lebak asi leriba praja pumba dungai pham khangdana wahana punsi lelibani. Karigidamakta praja singna wana lelibano. Aikoi gi lebak asida hana ningthau oiramadubu ningthaugi manaw nupana hatuna mana lebak asigi ningthau oiduna palamado. Lebak miyam asida miyot mine kayam asetharaki. Ningthaugi mayokta wa hairu miyoy adusu sibagi dani hekta pi. Aduna praja singa se ningthaugi mayokta lan haunaba lalong kaya tumina yatli. 𝗧𝗵𝗵 nungaitaba pendaba kaya dubu abung sanana themjinbirami. Asumna ngak wari sanaraba matung makoi ani magi mafamda hanaki. Abung sanado irol nong aduda halakla matung 𝗧𝗵𝗵 amadi praja sing adugi khanbada yamna nungaijade. Mama saklabi ngana pilu singbiduna masagi honglakli mawong mataw aduda asumna hairaklami. Isabu kari tawrabagi ising imayda phagatuna malem 𝗧𝗵𝗶𝗿𝗁 phajaba yengluraga isana halakpadagi momonta dogu maithong ase imak maksinduna awabagi maithong utpadi kari tawba yawrabagi. Abung sanana mama ngana piduda 𝗧𝗵𝗵 hairakiba magi lebak aduda praja singna awaba kaya thengnaba amadi phatraba ningthau aduna otnaibagi wari kaya dubu tamjarami. Masagi wadu tabada ngana pilu singbiduna matang kuinadagi masagi mafamda phongdoktan leirakpa wadu phongdoklagi khaladuna asumna hairei. Imang asidi isagi mafamda wa khra haige. Kari wanu hayoima. Ngana pilu singbiduna masanupada asumna hairami. Aikhoini isabu ihana hana phamu matam aduda isabu haptuna tawtharaklibi hidugi manungda lebak asigi maharani gi oiba maru oiba likphang amabu yawraklami. Likphang aduna isagi nakaldi yawribaduna takpadi isa ase lebak asigi ningthaugi mathang ningthau oigadaba masanupani. Mama ngana pidugi wadu tabada abung sana ngakna mama danglei. Ma isi kangphalgi ningthaugi masanupani haiba. Mama ngana piduna makha tarei. Mani isa ase kangphalgi asengba ningthaugi ini. Isa nupa haujikti nahak 𝗧𝗵𝗵 maram aduna kangphalda satuna nangi na paningthaugi khubam adubu amuk hana lauduna nangi waram praja sing adubu maning makha tamhalluro. Asumna mama masa wari kaya sanarami. Mathangi numitni abung sana magi irol nungda leiriba nganabi sing aduda kainabi dai tawramlaga kangphalda satuna magi mapagi khubam adu amuk hana laurunaba imaida phawgalaklami. Turen mapal aduda 𝗧𝗵𝗵 mabu ngaiduna leirami. Mama ngana piduna hairakiba wa pumba adu 𝗧𝗵𝗵 mafamda tamlami. Matam aduda 𝗧𝗵𝗵 ngakpamadi harauba ngaibana thalami. 𝗧𝗵𝗵 asumna hairei. Haujikti aikhoigi mateng pangbigadaba lebak asigi asengba ningthau ado lakni chalasi praja sing leiriba mafam aduda. Si haraga abung sanabu praja sing adu leiriba mafam aduda puraklami. Abung sanagi ngaksamda mamana haplamkiba ningthaugi sagaygi oiba lik adubu siribadu praja sing aduna su ubuda khangli. Lakliba nupasi ningthaugi machanupa ꯔꯥꯖꯀꯨꯃꯥꯔ dune haibado. Mathangi numitni abung sana amadi praja sing puna huptuna konungda lansinglammi. Irol nungda leiba nganupi sing adugi sakti nasu akhak arau kaya tawhanduna lan mateng panglammi. Mamai thangda phatraba ningthau khabadu hatuna lan adu mai paklami. Lan adu mai paklam matu kaisum sangna leiriba apukpi mamabu unaba laklami. Mamaduna masagi ngaksamna siriba lik adubu uba matamda masanupana haiba khangli. Mamaduna 𝗵𝗵𝗵𝗵 sinthaduna asumna hairei. Ai khangi isana soidana nongma natraga nongmadi nangina pabung ningthaugi khubam asibu amuk hana lausinduna awaba taraba praja singbo maning makha tamhalakhini haiba namaigi thamoida chena thajai. Adubu ngasidi isana khudingmak pangthokle. Si hairaga
ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯃꯤꯀꯨꯞ ꯑꯃ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯕꯨꯡ ꯁꯅꯥ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯤꯡꯍꯜꯂꯝꯃꯤ ꯀꯪꯐꯥꯜꯒꯤ ꯂꯝ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯂꯝ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯂꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ ꯑꯄꯤꯛꯄ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯟꯁꯤꯗ ꯏꯕꯣꯍꯜ ꯀꯧꯕ ꯆꯍꯤ 90 ꯍꯥꯏꯔꯛꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯆꯍꯤ ꯐꯅ ꯌꯥꯝꯖꯔꯕꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯣꯍꯜꯒꯤ ꯀꯥꯎꯖꯟ ꯊꯤꯕꯒꯤ ꯂꯩꯅꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯈꯨꯔꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯍꯦꯛ ꯍꯦꯛꯇꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨꯕꯨꯁꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯇꯧꯔꯝꯕ ꯊꯕꯛ ꯐꯥꯎꯕ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯖꯤꯟꯕꯗ ꯍꯦꯛꯇ ꯀꯥꯎꯏ ꯃꯔꯛ ꯃꯔꯛꯇꯒꯗꯤ ꯃꯁꯥꯅ ꯃꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯆꯩ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯏꯕꯣꯍꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯅꯨꯗꯨ ꯁꯥꯎꯅ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯨꯁꯦ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯣ ꯏꯕꯣꯍꯜ ꯇꯞꯅ ꯎꯏꯔꯨꯝ ꯃꯃꯤꯠꯇ ꯄꯥꯡꯂꯩ ꯊꯣꯏꯅꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯠ ꯊꯣꯏꯅꯨꯕꯨ ꯏꯟꯊꯣꯛꯏ ꯄꯥꯈꯠꯄ ꯃꯇꯧꯗ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯊꯣꯏꯅꯨ ꯁꯥꯎꯅ ꯌꯦꯡꯂꯛꯇꯨꯅ ꯃꯈ꯭ꯋꯥꯡꯒꯗ ꯃꯦꯠꯂꯒ ꯑꯩꯁꯦ ꯊꯣꯏꯅꯨ ꯑꯩꯁꯦ ꯑꯃꯨꯛ ꯀꯥꯎꯔꯕꯣ ꯏꯕꯣꯍꯜ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯣꯏꯅꯨ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯑꯩꯗꯤ ꯊꯣꯏꯅꯨ ꯀꯧꯕ ꯃꯤꯁꯛꯇꯤ ꯈꯪꯗꯦꯕꯣ ꯅꯪꯒꯤꯗꯣ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯊꯣꯏꯅꯨ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯂꯥꯏꯕꯛꯇ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯟꯖꯩ ꯑꯩꯗꯤꯅꯦ ꯇꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯥ ꯅꯉꯣꯟꯗ ꯌꯨꯝꯁꯦ ꯄꯥꯟꯖꯔꯛꯈꯤꯕꯅꯣ ꯍꯥꯏꯗꯨ ꯊꯣꯛꯂꯤ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯅꯪꯒ ꯊꯦꯡꯅꯔꯨꯔꯤꯕꯅꯣ ꯀꯞꯅꯤꯡꯂꯦꯗꯀꯣ ꯑꯩꯗꯤ ꯏꯕꯣꯍꯜ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯒ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯑꯒ ꯀꯞꯂꯤꯕꯗꯤ ꯊꯣꯏꯅꯨ ꯁꯥꯎꯅ ꯏꯕꯣꯍꯜꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯏꯕꯣꯍꯜ ꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ ꯃꯃꯤꯠ ꯄꯨꯝꯕ ꯇꯟꯗꯟ ꯄꯥꯏꯕꯒꯨꯝ ꯊꯣꯛꯂꯤ ꯃꯀꯣꯛꯇꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯊꯣꯏꯅꯨꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯕ꯭ꯔꯣ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯃꯁꯛ ꯈꯔ ꯈꯪꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯏꯕꯣꯍꯜ ꯇꯞꯅ ꯃꯀꯣꯛꯇ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯣ ꯍꯟꯗꯣꯛꯇꯨꯅ ꯊꯣꯏꯅꯨꯗ ꯌꯦꯡꯂꯛꯏ ꯊꯣꯏꯅꯨꯒꯤ ꯃꯤꯠꯌꯦꯡꯗ ꯎꯕꯗ ꯃꯁꯥꯗꯣ ꯈꯔ ꯆꯠꯊꯣꯛꯂꯒ ꯊꯣꯏꯅꯨ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯃꯥꯏ ꯌꯦꯡꯂꯛꯀꯅꯨ ꯀꯤꯌꯦ ꯌꯥꯝꯅ ꯀꯤꯔꯛꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯤꯁꯤꯕꯣ ꯍꯣ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯗꯨꯛ ꯁꯥꯎꯅ ꯍꯥꯏꯕ꯭ꯔꯣ ꯑꯌꯨꯛꯁꯤꯗꯅꯦ ꯈꯨꯄꯥꯛꯁꯤ ꯆꯥꯒꯦꯅ ꯍꯧꯔꯛꯀꯅꯨ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗ ꯁꯥꯎꯒꯗꯕ ꯂꯩꯇꯦ ꯋꯥꯗꯣ ꯍꯥꯏꯕꯗ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯅꯨꯄꯤ ꯑꯃꯒꯨꯝ ꯇꯞꯅ ꯏꯪꯅ ꯉꯥꯡꯕ ꯈꯔ ꯇꯝꯃꯨ ꯅꯪꯅꯦ ꯑꯩꯅ ꯁꯨꯝ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗꯕ ꯅꯋꯥꯡꯕ ꯑꯃ ꯌꯥꯎꯔꯦ ꯄꯦꯜꯂꯕꯅꯤꯗ ꯑꯩꯕꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯨꯄꯥ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯏꯅꯨ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯑꯩꯗꯤ ꯊꯣꯏꯅꯨ ꯀꯧꯕ ꯃꯤꯁꯛꯇꯤ ꯃꯁꯛ ꯈꯪꯗꯦ ꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯒꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯔꯣꯏꯗꯕꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯅꯣ इहे अइदी खंगलुद्रेदना अइगी लैनासी सोबा ओंथोकपगी लैना हाइबदुनी अइनादि लाना खल्लुरेदना थोइनो नंग सावरनु अइ तसेंगना खंगदबने नंगना सावबगी हिरमदो असुमना मिकुप खरागी मतुंगदा इबोहल फामुंगदगी हवतुना महाक मसा मऊ सेंगदोकलबा मतुंगदा तपना युमदगी कैथल तमना थोलकले महाक असुम चलंबदगी मखोंगदो खुदी हेक थिजिली अयो अमुसु सावना मचिंदा करोइदगी नुंगनो लंबिसिदा असुक चावना लेरमलिसिबो असी हाइदुना नुंगदो मखुना तापाइखले अदुगा सावना लंकी थांगनबा मिकुपदा इबोहल मचिंदा अमुक सोले ए अइना लैसिदि लंबिनिना अइदि सिदा कैदौबा लेरमलिबा मखुतगी खावदो अमुक येंगी ए खावसिना काइदगे अइबो निंगसिंगबा थोक्ट्रिसिबो असी हाइदुना मकोकतो हाइरब होली ओ निंगसिंगे अइदि मैता लेबा लाखिबने
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯩꯇꯥꯟ ꯈꯔ ꯑꯃꯨꯛ ꯂꯩꯗꯨꯅ ꯌꯨꯝ ꯃꯥꯏꯀꯩꯗ ꯄꯥꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯍꯦꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯃꯇꯧꯗ ꯉꯛꯅ ꯌꯦꯡꯅꯔꯛꯏ ꯌꯨꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯣꯜꯂꯛꯏ ꯑꯣ ꯉꯁꯤꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯔꯕ ꯑꯣꯏꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥ ꯑꯩꯗꯤ ꯆꯪꯉꯤꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯗꯣ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯈꯤ ꯏꯕꯣꯍꯜ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯎꯈꯠꯂꯛꯏ ꯍꯩ ꯀꯅꯥꯅꯣꯅꯦ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨꯕꯣ ꯏꯃꯨꯡꯗ ꯅꯪꯅ ꯍꯨꯕ ꯌꯥꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯅꯦ ꯃꯄꯥꯟꯗ ꯊꯣꯔꯛꯎꯅꯦ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯕꯣꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯏꯕꯣꯍꯜ ꯏꯕꯣꯍꯜꯗꯨ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯩꯒꯤ ꯃꯤꯡꯒꯗꯤ ꯁꯦꯠꯀꯠꯂꯛꯇꯅ ꯅꯪ ꯈꯨꯄꯥꯁꯤꯅ ꯍꯨꯝꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ ꯍꯅꯨꯕꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯏꯕꯣꯍꯜꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤꯁꯤꯕꯨ ꯑꯩꯁꯦ ꯊꯣꯏꯅꯨ ꯑꯣꯏꯅ ꯈꯜꯂꯕ ꯖꯥꯠꯂꯥ ꯑꯃꯨꯛꯁꯨ ꯏꯕꯣꯍꯜꯗ ꯌꯦꯡꯗꯨꯅ 이보할 아이디 토이누 나때네 낭보 어묵 까오라브로 해라 누비나 ngasi soidana nanam tatkaniko thoinu nate kain nangbo karamba kanda thoinu haiba mingtholse kaukigene nang sagi naming phabu kaurbo ihe aidi nangse kamhaina ngangnani asi haiduna imungda laikhiba masana pabu kaukthoi masana pa adu sutaraduna mapangda tholei ibungo chalu thuna ibe ma thoinu do amuta lau haina kauruso natrabadine loina soinaba tare asumna meku khuragi tungni thoinu ahal oirabi nupidugi masana pana kaurubadagi yumduda laami mahak ibohalna tawramlibodu ubada sauningmana yadre parap sangsinduna ibohalgi mangda leplaga hairagli nupa lao yumda jase asi haiduna ibohalgi makhututta paiduna chingkhali ibohal thoinugi makhuta satkanthoi karino hei migi makhutka tap paiduna ibema nangdi onthokna waramlani dako napuroiba asi senabadada nasa yawramdrido ibohalgi matawsi yenglagadine aidi haujiktada phare haina khalakle anganga amu yawsilamba thoklabadi phibam ama taroiba nakhoigise nate nangbo ibungo ibohal sibo asuk kuibasi karamna loinabage aikhoidi mahagi matawsidane mikup phawba khangba ngamdene ngamna ba haibadune ibohal marak thale hainapi napurebada lamlanbi asina khut soklaga nang aduda ibema adu ada haidana tawdana laribanine nang ase agi masing arangbida soidana lakani nang thoinua sini ngas haidagi mana tawribase asibo kamaina gyan la handoino thoinu ahalna pidugi wada makhutuna ibohalgi lukhamduda setlamna thajinki ibohal handaksu thoinu na dumna tawrakpa dudadi makok dukanna paisinduna khangi handaksu masando tarang chali mamita tandan masing khangda uri gyan la aba aisi sakhangbira bro amu haijau hairi bro ibohal makok ta pairama makhutto tapna thadai karino nupi nang so igum na ngawrbo ahal nupi duna ibohal nang bu gyan la abo ibohal phal ahal nupi da yengle ine la amli aidi khangawdena ahal nupi do no fetawna hai bohal nang se onthok panida nang bo akoi base amukta yengune nang na lairi base nang gi yum nate ine gi yum dani ne ibohal do ngakna ha asi haiduna mahaki akoi budu yengle mahak ngakna aidi sido mataw karamna mahaki wahangda ahal nupi aduna mahaki mataw singdo ibohal da loina hairaklam ibohal wari to tarubada kitapna ine nasabo mutang akpiyo aidi tasena wakhal tarudre yare ine so khangida nangna thawoina tawba nate haiba ine so bhabtai thoinuda amu onsinduna ibe ma thoinua ine wa haige ibungo ibohal se asuna sum thamba yaba nate nangonda hena warakani aduna thangnaba khunda yamna haiba amaiba ama leibani mahaki mafamdane amukta jatuna yengtholuso inena thajai mahak soidna pharakhini haiba thoinu so ahalna pi aduki wa ado munna tai tapna hairi aduga
ꯍꯣꯏ ꯏꯅꯦ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯏꯕꯣꯍꯜꯕꯨ ꯄꯨꯗꯨꯅ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯪꯅꯕ ꯈꯨꯟꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯏꯕꯣꯍꯜꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯏꯕꯣꯍꯜꯒꯤ ꯃꯁꯥꯗꯨ ꯐꯖꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ ꯍꯤꯗꯥꯛꯁꯤ ꯂꯧꯁꯤꯜꯂꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯄ ꯇꯨꯝꯂꯝꯗꯥꯏꯗ ꯄꯤꯖꯧ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯏꯕꯣꯍꯜ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯍꯜ ꯐꯅ ꯊꯦꯡꯂꯕ ꯑꯗꯨ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ ꯊꯣꯏꯅꯨꯅ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯕ ꯑꯗꯨ ꯐꯥꯎꯕ ꯊꯣꯏꯅꯨ ꯑꯆꯣꯠꯄ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯇꯨꯅ ꯇꯞꯅ ꯀꯥꯗ ꯆꯪꯂꯛꯏ ꯅꯨꯄꯥ ꯍꯧꯒꯠꯄꯤꯔꯣ ꯄꯨꯡ ꯌꯧꯈ꯭ꯔꯦ ꯏꯕꯣꯍꯜ ꯇꯥꯗꯦ ꯊꯣꯏꯅꯨꯅ ꯀꯧꯔꯤꯕꯗꯨ ꯊꯣꯏꯅꯨ ꯑꯃꯨꯛꯁꯨ ꯆꯪꯁꯤꯟꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯅꯨꯄꯥ ꯍꯟꯗꯛꯇꯤ ꯏꯕꯣꯍꯜꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯎꯏꯔꯨꯝ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯐꯖꯅ ꯇꯨꯝꯊꯧꯔꯦꯗꯅ ꯍꯧꯒꯠꯂꯒꯦ ꯊꯣꯏꯅꯨ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗꯨ ꯉꯛꯆꯥꯅꯩ ꯑꯃꯨꯛꯁꯨ ꯈꯟꯗꯣꯔꯛꯏ ꯉꯔꯥꯡ ꯆꯥꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯄꯥ ꯑꯩꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯏꯕꯣꯍꯜ ꯊꯣꯏꯅꯨꯗ ꯉꯛꯅ ꯌꯦꯡꯂꯛꯇꯨꯅ ꯅꯨꯄꯤ ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯅꯪ ꯇꯧꯈꯠꯂꯛꯏꯗꯨꯅ ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯁꯛ ꯈꯪꯕꯤꯔꯝꯕ ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ ꯅꯨꯄꯥ ꯑꯩꯁꯦ ꯇꯁꯦꯡꯅ ꯈꯪꯉꯤꯀꯣ ꯏꯕꯣꯍꯜ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯈꯪꯉꯤꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯅꯨ ꯏꯕꯣꯍꯜꯒꯤ ꯋꯥꯍꯪꯗ ꯃꯃꯥꯡꯊꯛꯇ ꯏꯕꯣꯍꯜꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯇ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯈꯪꯕꯤꯈꯤꯗꯕꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯂꯤꯔꯛꯂꯝꯃꯤ ꯏꯕꯣꯍꯜ ꯋꯥꯔꯤꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯊꯣꯏꯅꯨꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯈꯟꯖꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯐꯔꯕꯅꯤ나 ꯊꯕꯛꯇꯣ ꯉꯁꯤꯗꯒꯤ ꯆꯠꯄꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯣꯠꯅꯩ ꯊꯣꯏꯅꯨꯗ ꯄꯥꯈꯠꯅ ꯅꯨꯄꯥ ꯀꯔꯥꯏꯗꯅꯣ ꯊꯕꯛꯅꯤ ꯀꯩꯅꯣ ꯊꯣꯏꯅꯨ ꯑꯉꯛꯄ ꯁꯛꯇꯝꯗ ꯀꯩꯅꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯆꯠꯇꯣꯏꯔꯣ ꯍꯥꯏꯐꯦꯠꯁꯨ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯇꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯅꯆꯤꯡꯕꯗ ꯑꯣꯏꯔꯕꯁꯨ ꯍꯣꯡꯗꯣꯛꯄꯤꯈꯨ ꯌꯨꯝꯗ ꯂꯩꯕꯗ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯒꯗꯤ ꯆꯠꯄꯤꯈꯤꯅꯣ ꯏꯕꯣꯍꯜ ꯊꯣꯏꯅꯨꯒꯤ ꯋꯥꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯩ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯁꯠ ꯇꯥꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯃꯨꯡꯗ ꯄꯔꯄꯞ ꯆꯪꯂꯛꯑꯒ ꯐꯤꯌꯥꯟꯈꯣꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯠ ꯄꯥꯏꯈꯠꯇꯨꯅ ꯃꯁꯥꯗ ꯎꯔꯨ ꯌꯦꯠꯁꯤꯟꯗꯨꯅ ꯁꯤꯠꯆꯤꯜꯂꯤ ꯊꯣꯏꯅꯨ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯀꯩꯅꯣ ꯅꯪꯕꯨ ꯐꯤꯁꯤ ꯍꯣꯡꯂꯒ ꯆꯠꯈꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤ ꯍꯣꯡꯂꯤꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯩꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯅꯦꯛꯅꯦ ꯍꯣꯡꯂꯤꯕꯗꯣ ꯐꯅꯦꯛ ꯑꯣꯏꯔꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯅꯃꯥꯏ ꯅꯃꯤꯠ ꯁꯨꯛꯂꯤꯕꯗꯨꯕꯣ ꯐꯅꯦꯛꯁꯦ ꯑꯩꯅ ꯁꯦꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯅꯤꯌꯝꯒ ꯂꯩꯕ꯭ꯔꯣ ꯊꯣꯏꯅꯨ ꯏꯕꯣꯍꯜꯒꯤ ꯋꯥꯍꯩꯗ ꯈꯜꯂꯛꯏ ꯑꯩꯗꯤ ꯐꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯉꯔꯥꯡꯒꯤ ꯍꯤꯗꯥꯛꯇꯨꯅ ꯑꯗꯨꯒꯗꯤ ꯁꯤꯗꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯦꯅ ꯍꯥꯟꯅꯗꯤ ꯃꯤꯁꯛ ꯀꯥꯎꯊꯣꯛꯄ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯥꯎꯊꯣꯛꯄꯅꯆꯤꯡꯕ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯊꯣꯏꯅꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯝꯅ ꯊꯣꯛꯂꯒꯗꯕꯅꯣ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯏꯕꯣꯍꯜꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯗꯤ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯒꯗꯤ ꯅꯪꯅ ꯁꯦꯠꯂꯤꯕꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯁꯦꯠꯄ ꯐꯅꯦꯛꯅꯦ ꯐꯅꯦꯛ ꯍꯥꯏꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯊꯝꯈ꯭ꯔꯕꯅꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯅꯨꯄꯥ ꯍꯥꯏꯕ ꯑꯃꯅꯦ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯍꯥꯏꯕ ꯇꯣꯈꯥꯏꯅ ꯂꯩ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯩ ꯄꯤꯒꯦ ꯅꯨꯄꯥ ꯅꯈꯣꯏꯗꯤꯅꯦ ꯈꯨꯗꯩ ꯐꯩꯖꯝꯅꯆꯤꯡꯕ ꯁꯦꯠꯀꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯎꯕꯨꯗꯒꯤ ꯏꯕꯣꯍꯜꯒꯤ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ ꯁꯤ ꯁꯦꯠꯆꯜꯂꯨ ꯐꯅꯦꯛꯇꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯔꯛꯎ ꯃꯤꯅ ꯎꯈ꯭ꯔꯕꯗꯤꯅꯦ ꯀꯔꯤꯅꯣꯃ ꯈꯟꯅꯈꯤꯕ ꯇꯥꯔꯦ ꯏꯕꯣꯍꯜ ꯃꯍꯥꯛꯅ ꯁꯦꯠꯆꯜꯂꯤꯕ ꯐꯅꯦꯛꯇꯣ ꯁꯠ ꯂꯧꯊꯣꯔꯛꯇꯨꯅ ꯊꯣꯏꯅꯨꯗ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯗꯩꯗꯨ ꯃꯁꯥꯗ ꯎꯔꯨ ꯌꯦꯠꯁꯤꯟꯗꯨꯅ ꯑꯃꯨꯛ ꯁꯦꯠꯆꯤꯟꯈꯤ ꯊꯣꯏꯅꯨ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯥ ꯀꯔꯤ ꯈꯨꯗꯩ ꯈꯨꯁꯦꯠꯅꯣꯗꯨꯅ ꯀꯩꯅꯣ ꯅꯪꯕꯨ ꯈꯨꯗꯩꯁꯤ ꯁꯦꯠꯂꯣ ꯍꯥꯏꯕꯗꯥꯏꯅꯦ
ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯈꯨꯗꯩꯅꯤ ꯀꯩꯅꯣ ꯊꯣꯏꯅꯨ ꯃꯔꯥꯏꯕꯛꯇ ꯈꯨꯕꯥꯛꯅ ꯁꯦꯠꯂꯒ ꯊꯥꯖꯤꯟꯖꯩ ꯑꯁ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯏꯕꯣꯍꯜꯒꯤ ꯈꯨꯗꯩꯗꯣ ꯐꯖꯅ ꯁꯦꯠꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯀꯔꯝꯕ ꯊꯕꯛ ꯁꯨꯖꯩ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯆꯠꯂꯝꯕꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯛꯏ ꯑꯩꯅ ꯆꯠꯂꯤꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯊꯣꯏꯅꯨꯒꯤ ꯃꯥꯡꯗꯗꯤ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯦ ꯑꯩꯕꯨ ꯑꯩꯒꯤ ꯑꯀꯥꯎꯕꯗꯣ ꯑꯃꯨꯛ ꯍꯧꯔꯕ ꯖꯥꯠꯂꯥ ꯍꯧꯗꯦꯗ ꯃꯗꯨ ꯍꯧꯔꯛꯂꯒꯗꯤ ꯑꯩꯅ ꯊꯣꯏꯅꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯅꯤꯡꯁꯤꯡꯂꯣꯏꯗ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯂꯩꯔꯤꯕ ꯀꯩꯊꯦꯜꯗꯨ ꯌꯧꯔꯛꯂꯝꯃꯤ ꯀꯩꯊꯦꯜꯗꯨ ꯌꯧꯕꯒ ꯀꯩꯊꯦꯜꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯅꯦ ꯋꯥꯕ ꯀꯥꯏꯗꯣ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤꯃꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯝꯕ ꯌꯥꯕ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯃꯝꯁꯤꯜꯂꯛꯂꯕꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯌꯨꯝꯗ ꯍꯜꯂꯒꯦ ꯀꯥꯟꯅꯗꯦ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯑꯗꯨꯕꯨ ꯏꯕꯣꯍꯜ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯌꯨꯝꯗꯨ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯈꯨꯟꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯍꯦꯛꯇ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝꯗꯣ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗ ꯎꯕꯗ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗꯨꯅ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯝꯂꯛꯏ ꯍꯩ ꯏꯕꯣꯍꯜ ꯀꯔꯥꯏꯗꯅꯣꯅꯦ ꯅꯪꯅ ꯆꯪꯒꯦ ꯇꯧꯔꯤꯕꯗꯨꯕꯣ ꯏꯕꯣꯍꯜ ꯐꯠ ꯁꯅꯥꯔꯩꯗ ꯌꯦꯡꯂꯛꯏ ꯃꯍꯥꯛ ꯁꯅꯥꯔꯩ ꯎꯕꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯅꯃꯥꯏꯒꯗꯨ ꯁꯤꯠ ꯍꯦꯛ ꯅꯥꯜꯂꯗꯅ ꯅꯁꯛꯀꯗꯨ ꯌꯥꯝꯅ ꯐꯖꯍꯧꯕꯗꯥꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯁꯤꯗꯅ ꯀꯔꯤꯅ ꯇꯧꯔꯝꯃꯤꯁꯤꯅ ꯏꯈꯨꯏ ꯈꯨꯏꯖꯤꯟꯗꯅ ꯀꯩꯒ ꯃꯥꯟꯈꯤ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯪꯕꯨ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯟꯅꯕ ꯍꯤꯗꯥꯛꯀ ꯆꯥꯎꯔꯕꯣ ꯁꯅꯥꯔꯩ ꯏꯕꯣꯍꯜꯒꯤ ꯋꯥꯍꯩꯗꯣ ꯉꯛꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏ ꯏꯕꯣꯍꯜ ꯑꯩꯗꯤ ꯊꯣꯏꯅꯨ ꯅꯠꯇꯦꯅꯦꯍꯦ ꯅꯅꯦ ꯁꯅꯥꯔꯩꯅꯤꯅꯦ ꯏꯕꯣꯍꯜꯗ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤ ꯀꯅꯥꯅ ꯊꯣꯏꯅꯨ ꯀꯥꯗꯦ ꯍꯩ ꯃꯇꯥꯡ ꯆꯥꯗꯅ ꯀꯥꯔꯟ ꯐꯨꯔꯛꯀꯅꯨ ꯋꯥꯅꯒ ꯋꯥꯕꯅꯦ 이헤 이보할 아이세 나네 사나라이니네 콘시게 굴락바 짜우르기 누피니네 아이디야 난기 누피나 때네 사나라이 까이 낭붕 아워보 난기 민기 사나라이 껍수 거우데 탐발 거우르가 난 까이 넘더래 까나데 나피도 사sab으시로 아마이바 마투나 따나루시 나사기 남밍 파워 난 꺾실락레바 ꯊꯣꯛꯄꯅꯤꯗꯀꯣ ꯏꯕꯣꯍꯜ ꯅꯪꯁꯦ ꯑꯃꯥꯏꯕ ꯇꯥꯟꯅꯒꯗꯕꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯅꯪꯅꯤꯅꯦ ꯏꯕꯣꯍꯜ ꯍꯦꯟꯅ ꯑꯁꯥꯎꯕ ꯃꯇꯧ ꯎꯠꯇꯨꯅ ꯅꯨꯄꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯕꯣꯍꯜ ꯍꯥꯏꯗꯅ ꯑꯁꯨꯝ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯩ ꯅꯪ ꯑꯁꯤ ꯅꯔꯣꯟ ꯆꯨꯝ ꯄ꯭ꯔꯄ ꯍꯥꯏꯔꯛꯑꯣ ꯏꯕꯣꯍꯜ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯁꯅꯥꯔꯩ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯑꯃꯨꯛꯁꯨ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤ 이보할 ꯅꯪ ꯌꯥꯝꯅ ꯊꯨꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯃꯥꯃ ꯂꯥꯛꯂꯕꯗꯤꯅꯦ ꯅꯪ ꯅꯇꯩ ꯑꯃ ꯆꯥꯎꯔꯦꯀꯣ ꯉꯁꯤ ꯑꯩꯅꯦ ꯐꯥꯒꯤꯗꯒꯤ ꯅꯪꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯦ ꯅꯪ ꯑꯌꯣ ꯅꯨꯡꯁꯤꯌꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯄꯨꯔꯣꯏꯕꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯒꯤꯁꯦ ꯑꯩ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯁꯅꯥꯔꯩ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗ ꯀꯞꯅꯤꯡꯕ ꯐꯥꯎꯔꯦ ꯏꯁ ꯍꯧꯖꯤꯛꯇ ꯊꯝꯕꯥꯜ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯅꯪꯕꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕ 이보할 ꯅꯪꯅꯦ ꯃꯐꯝꯁꯤꯗꯅꯦ ꯀꯨꯏꯅ ꯂꯩꯔꯅꯨ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯅꯪꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯇꯥꯟꯖꯥꯁꯤꯗ ꯁꯅꯥꯔꯩꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯗꯣ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯆꯪꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯍꯩ ꯁꯅꯥꯔꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯁꯅꯥꯔꯩ ꯆꯥꯎꯔꯦꯜꯒꯤ ꯋꯥꯍꯪꯗ 이보할ꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯑꯝꯃꯤ 이보할 ꯑꯃꯨꯛꯁꯨ ꯋꯥꯔꯤꯗꯣ ꯃꯔꯛ ꯊꯠꯇꯨꯅ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯂꯦꯝꯕꯤ ꯅꯪꯕꯨ ꯃꯤ ꯂꯥꯛꯂꯤꯕꯁꯦ ꯐꯤꯗꯥꯒ ꯊꯥꯒꯤ ꯍꯥꯏꯗ꯭ꯔꯗꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯗꯅ ꯂꯩꯔꯤꯗꯨꯕꯣ ꯆꯠꯂꯣ ꯏꯃꯨꯡꯗꯒꯤꯅꯦ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯆꯣ ꯃꯍꯥꯛꯀꯤ ꯃꯇꯧꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯗꯤ 이보할ꯒꯤ ꯃꯇꯧꯗꯣ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯨꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯉꯁꯤꯅꯦ 이보할 ꯅꯪ ꯁꯣꯏꯔꯣꯏꯍꯦ ꯑꯩꯒꯤ ꯈꯣꯡꯎꯞ ꯑꯁꯤ ꯆꯥꯕ ꯅꯪ ꯁꯣꯏꯔꯣꯏꯀꯣ
ihe ngaiko sanare ai ibe ma thoinu do kauruge ish nang singkang na badi haijen dana wa bazani thoinu na nang sibu karam na loina bazana on thong na haina loina kre asam na chawrel na thoinu bu kaurure thoinu de ibo halgi matauda mahak masadu ta singna ikai re thoinu purpose sangsin dena nupa lao yum thalasi ibo hal thoinu gi wada phatkhum re haima phajabi nang bu karai de chaluinu nang se tasau na sathokanu haibase yadi da ko nang tasau sarokani ko thoinu makok pai re ibo hal gi oirak liba matau sida chawrel amadi sanari so haifam khangre thoinu gi matau do amuk suma khoi yengba ngamde khale thoinu na kaya gi matik waram kani haiba thoinu masadu ikai ba sauning ba ani ma punsin khre sauna jangsilak tuna hana gi matau gum ibo hal gi lukham da set launa thajin je ibo hal handa su thoinu na adum na tarak pa du da de masadu ngi hakti tarang chale makok ta makhutu pai tuna khangi thoinu mo khang da melaga nupa kian ta birobo ibo hal thoinu gi wahaida akoi budu amuk tang yengi aduga ngakna haire ai di sida kaduromi ba chawrel ibo hal amadi thoinu gi matau ta nok laga phana bu nungai ri ne nakhoi gi matau side asi haiduna chawrel thoki ba singdo ibo hal da hairak lami ibo hal diwari da tarba matungda tapna sanari da yengduna ine ai bu ngakpiu ai di da singna wakhal tarudre hoi ado nang matungda di tawranu ko thoinu na amu adadi mama ine akhoi amu hankhina ba tawjarage asi haiduna thoinu na mang thaduna chatba hawi adabu ibo hal da chatlambadagi masado khangaudana lekthakiram mataudu ubada makhoi pumba pakhatkre makhoi singdo phana koina ibo hal bu gyan tahana bu honaram phana koina honarabagi tungda ibo hal tapna gya lai adabu mahak masado gyan hek langpaga mami tu satpanglaktuna hiplambadagi phuk hawalaga gam thokre lairiba singdu da wahai amata hairamda mahaki mataudu ubada thoinu chawrel amadi sanari makhoi pumba ngakna amaga yingna tuna le chawrel machinda tapna asumna solai handak mungna kari tawra kadoino thoinu chawrel da yengduna mama na amukta tung inaduna senabiba chawrel thoinu gi wadu marak phathaduna ibema madugi wadu nang mama da hairakanu ko mamang da agi 𝗧𝗵𝗵 do ai amuk hanu oibaga ngamloi ko sanari sawgala I chawrel gi wahaida karina da nupa angang sina wakhala suwa sana haijari ba sida hekta tarai na ngamloi habiri badubo khunsigi mapi mapa ama oiraga sanari ai ngamloi ni mamang da tha kaya no aina phamungda leng khotba ngamdana lekhibada ibo halgi mi khufudu natai ama chad hewani mi asumna hainaringai tanja asida ibo haldu amu purpose sanglaktuna thoinu da yenglaga asumna hairegli phajabi se tasawna nangi khudo ma puri se phajabri mu se asi haiduna thoinu da khudo ama lawthoraglaga pirami thoinu de khudo adu ubada ngakpana kham thengle nupa khudo asidi karai dege phajabi kaina na tasawdu haribudu isanbo tasaw musa khangdrobo thoinu ibo hagi matawdo o khongna kapning ba haida thogle adum na bakhoina leinaringe talak aduda boisa do ningthaugi manai kharaga loina duna chawrel hoida lagli boisa sauna hai ibo hal khudob thunai fam da sino natrabadi nang asi soiroi thoino ibo hagi khudob tu ta malli aduga boisa da pirami dada khudob sibu hai thoino ibo hal simata ama tawine aigi potfam dagi khudob asi hektan laktana chengkhri ne aduda aina khamlu bagin yengu aigi naton sida mahakna kina thinjilam loga chakri base ngasi magi thaong sai ai ta sengna sauni aduna thoino nang ta da boro buyat mahaga sai haujimak aina konung du puba tare asumna boisa na tawtuna ibo halbo konung tamna puraklami chawre sanari amadi thoino makhoi ahumsu punna yauraklam konung yaurabada boisa amadi chawrel makhoi anina ibo halgi wari pumbalirami ningthau sana handu ibo halgi wari singdo taraga tapna ibo halda yengduna asumna hairegli nupa nangi leina sidi ai di mamang thudda amukta takhidrine phana bu nungairi nangi wari sidi ibo hal ningthau sana handa onsinduna saurap tawna hoi
ꯅꯪꯒꯤꯗꯣ ꯑꯩꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯍꯥꯏꯌꯨꯅꯦ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯉꯛꯅ ꯏꯕꯣꯍꯜꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯗꯤ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗ ꯄꯥꯈꯠꯈ꯭ꯔꯦ ꯊꯣꯏꯅꯨꯗꯤ ꯀꯝꯂꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯏꯕꯣꯍꯜꯗꯤ ꯊꯧꯁꯥꯕꯤꯕ ꯅꯠꯇꯦ ꯅꯨꯄꯥ ꯀꯥꯏꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯅꯨꯄꯥ ꯀꯧꯗꯦ ꯈꯪꯉꯕ ꯑꯩꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯒꯅ ꯈꯪꯗꯦ ꯍꯥꯏꯌꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯇꯣꯝꯆꯧꯅꯤ ꯇꯣꯝꯆꯧ ꯈꯪꯉꯦꯀꯣ ꯃꯇꯨꯡꯗ ꯀꯥꯎꯒꯅꯨ ꯆꯥꯎꯔꯦꯜꯅ ꯉꯛꯅ ꯍꯥ ꯏꯕꯣꯍꯜ ꯅꯪꯒꯤ ꯅꯃꯤꯡꯁꯤ ꯇꯣꯝꯆꯧꯁꯨ ꯀꯧꯕ ꯑꯣꯏꯔꯦ ꯏꯕꯣꯍꯜ ꯆꯥꯎꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯦꯔꯥ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯏꯇꯣꯕ ꯅꯪꯁꯨ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯌꯥꯝꯕ ꯑꯩꯒꯤ ꯃꯤꯡ ꯈꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕ ꯇꯣꯃꯥꯅꯤꯅꯤ ꯇꯣꯃꯥꯟ ꯆꯥꯎꯔꯦꯜ ꯃꯃꯤꯠ ꯃꯅꯥ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯍꯥ ꯏꯁ ꯇꯣꯝꯆꯧꯗꯒꯤ ꯇꯣꯃꯥꯜ ꯑꯃꯨꯛ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗꯨ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯃꯍꯥꯛꯇꯁꯨ ꯅꯠꯇꯦ ꯀꯣꯅꯨꯡꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯄꯨꯝꯅꯃꯛꯅꯤ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯄ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯅꯣꯛꯂꯤꯕꯗꯨ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯌꯥꯏꯅꯦ ꯃꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤ ꯎꯔꯒ ꯋꯥꯈꯜꯒꯁꯨ ꯏꯪꯕꯒꯨꯝ ꯇꯧꯔꯦ ꯏꯕꯣꯍꯜ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯋꯥꯗ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯅꯪ ꯉꯁꯤ ꯊꯣꯛꯄ ꯑꯩꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯃꯤꯒꯤ ꯅꯨꯄꯤꯗꯒ ꯃꯤꯠꯌꯦꯡ ꯀꯥꯔꯟꯒ ꯆꯟꯕ ꯁꯥꯗꯅ ꯍꯥ ꯑꯩꯕꯣ ꯀꯅꯥꯗ ꯏꯕꯣꯍꯜ ꯁꯅꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯖꯇꯣꯟ ꯅꯪꯁꯨ ꯅꯌꯥꯗꯣ ꯀꯅꯥꯅ ꯍꯤꯒꯠꯂꯨ ꯍꯥꯏꯈꯤꯒꯦ ꯅꯪꯁꯨ ꯉꯁꯤ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯅ ꯍꯥꯠꯇꯣꯛꯂꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯐꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯣ ꯍꯥꯏ ꯏꯕꯣꯍꯜ ꯑꯩꯁꯦ ꯅꯅꯦꯅꯤꯅꯦꯍꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯦ ꯃꯆꯤꯟꯒꯁꯦ ꯈꯨꯝꯗꯅꯒ ꯁꯥꯏꯅꯦ ꯅꯪ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯅ ꯇꯧꯕꯤꯔꯣꯏ ꯍꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯍꯦꯟꯖꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤ ꯊꯣꯏꯅꯨ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ ꯅꯨꯄꯥ ꯏꯕꯣꯍꯜꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯏꯅꯨꯗ ꯌꯦꯡꯂꯛꯂꯒ ꯀꯔꯤꯅꯣ ꯐꯖꯕꯤ ꯇꯥꯆꯧꯗ ꯑꯗꯨꯀꯅ ꯂꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯅꯅꯝꯃꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯇꯥꯆꯧꯅ ꯋꯥꯔꯛꯀꯦ ꯇꯧꯕꯅꯤꯅꯦ ꯊꯣꯏꯅꯨ ꯃꯁꯥꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯍꯥꯛ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯣꯍꯜꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯟꯈꯤ ꯏꯕꯣꯍꯜ ꯈꯨꯗꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯊꯣꯏꯅꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯗꯅꯦ ꯁꯤꯒꯦ ꯍꯥꯏꯗꯨ ꯁꯤꯈ꯭ꯔꯣ ꯑꯩꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠꯄꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯧꯅꯅꯦ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯏꯇꯣꯝꯇ ꯏꯪꯅ ꯆꯤꯡꯅ ꯑꯃꯨꯛꯇ ꯂꯩꯖꯍꯧꯒꯦ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ ꯍꯩ ꯉꯥꯏꯈꯣ ꯀꯅꯥ ꯂꯩ ꯅꯨꯄꯥ ꯑꯁꯤ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯍꯤꯐꯜꯂꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯦꯡꯍꯟꯈꯤ ꯍꯥꯏꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯅꯈꯣꯏ ꯀꯅꯥꯅꯣ ꯆꯠꯇꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯨꯔꯛꯎ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯅꯤ ꯑꯃꯥꯏꯕꯗꯨꯁꯨ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯅꯥꯏ ꯈꯔ ꯆꯠꯇꯨꯅ ꯀꯧꯔꯨꯕꯗꯒꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯏꯕꯣꯍꯜꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯀꯔꯤꯁꯨ ꯋꯥꯎꯔꯒꯅꯨ ꯑꯩꯅ ꯊꯥꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯅꯅꯤ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕꯁꯦ ꯑꯗꯨꯃꯛ ꯇꯨꯝꯖꯁꯅꯨ ꯀꯅꯥꯅꯁꯨ ꯍꯧꯗꯣꯛꯀꯅꯨ ꯃꯍꯥꯛ ꯃꯁꯥꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯁꯥꯅ ꯃꯇꯣꯝꯇ ꯍꯧꯒꯠꯆꯔꯛꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯍꯧꯗꯣꯛꯂꯨꯔꯕꯗꯤ ꯉꯁꯤꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯣꯏꯔꯛꯄ ꯌꯥꯏꯀꯣ ꯊꯣꯏꯅ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯄꯨꯝꯕ ꯈꯔ ꯃꯈꯩꯗꯤ ꯐꯖꯩ ꯅꯤꯡꯊꯧ ꯁꯅꯥꯍꯜꯁꯨ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯑꯃꯗ ꯀꯣꯅꯨꯡꯗꯒꯤ ꯍꯟꯈ꯭ꯔꯅꯨ ꯀꯣꯅꯨꯡꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯦꯟꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯄꯨꯟꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯀꯣꯅꯨꯡꯗ ꯑꯍꯤꯡꯗꯨ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯏꯕꯣꯍꯜꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯟꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯃꯃꯤꯠꯁꯤꯡꯗꯨꯅꯁꯨ ꯏꯕꯣꯍꯜꯗ ꯌꯦꯡꯕ ꯂꯦꯞꯇꯦ ꯊꯣꯏꯅꯨꯗꯤ ꯋꯥꯈꯜ ꯋꯥꯔꯛꯂꯤ ꯄꯨꯡꯗꯨꯅ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨ ꯐꯥꯎꯕ ꯏꯕꯣꯍꯜꯅ ꯀꯌꯥ ꯂꯥꯛꯇꯕ ꯑꯗꯨꯗꯗꯤ ꯊꯣꯏꯅꯨ ꯇꯞꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯌꯥ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯄꯥꯈꯠꯀꯅꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯥꯏꯕꯗ ꯀꯟꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯅꯤ ꯏꯕꯣꯍꯜ ꯇꯞꯅ ꯃꯃꯤꯠꯇꯣ ꯄꯥꯡꯂꯛꯑꯝꯃꯤ ꯎꯔꯛꯏ ꯑꯀꯣꯏꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯩꯔꯝꯕ ꯑꯗꯨꯗꯅꯤ ꯑꯃꯥꯏꯕꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯏꯕꯣꯍꯜ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯃꯥꯏꯕꯗꯨ ꯆꯪꯁꯤꯟꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯃꯥꯏꯕꯗꯨꯅ ꯐꯦꯠꯇꯧꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣꯒꯤ ꯑꯅꯥꯕꯗꯣ ꯐꯔꯦ ꯊꯣꯏꯅꯨ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯅꯪ ꯑꯩꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ
Nupi, kay wana nang naharibado mo? Aibo nang kautopo yablo. Ibohal, nang tasieng na phadi-phare ko. Ahoy ni. Sanari sor chang na hondoy. Ay di kaya da wakal waru re. Hanu thang sida nang 𝗵𝗵𝗍 amuk kainera dra haina. Mayam da sanari gi wada wawa noi. Asum na matam khara haujingkre. Haujiti ibohal gi masado kaishu tawdre. 𝗏𝗵𝗶 haibdo oire. Asum na ibohal mahaki anaba adu phaduna. Thoinu ga punna yamna nungai na panki. Ngallingai matamdani thaba amadi puriklei yamluna tinajai. Adubu puriklei thaba ga yumthangna duna leiba punchibaga nungsinajarami. Thaba mi ke aphaba uba yadaba yamna kalak khamban chawbi nupi amani. Punchiba ko nungda lanmi oiduna leibani. Adubu punchibana yumda amuk lakpa matamda purikleibu unarabasu athu akai nangdaba matamda punchibana puriklei ki maphamda hainingba 𝗬𝗵𝗶 thaba da hairami. Aduga thaba na pauchen bibani. Thaba na ta punchiba chaladoiro. Punchibana chaladoini. Puriklei do amukta unaramge khanduna sulakpani. Adubu matam siyaraktre. Aduna aina mabu unaba laktrabani haina khara tambiyo thaba. Hoi ta punchiba. Adudi ai chalokhige ko. Thaba mabukningda punchibabu apamba kalakpa phauribani. Punchibana purikleibu nungsisabadu ubada hena kalakpa phauribani. Adubu punchibana purikleibu karamna nungsidanaba sinchige khanbada mahak wajarami. Namidang wairamdo thabasu pukrida ising sokpa thoklakpada purikleishu thoklakpani. Makhoi ani luna tinajabana adu makpun bahaibadudi oi. Purikleina ita ta punchiba laambra. Thabana laame. Kari so hairamdabra. Hairamdeda. Khangdreba ita ta punchibase hanaga manadre. Nangbu karisu nungsiba phaudraba mali. Nangi nanakda nongmada sachi haikidre. Kaishu oirama 𝗵𝗵 thabak chinduna lakpa pharakta bo oirambasi yai. Mi haibase yam phanasu khanganu koita. Kanana khangbano. Konungda atopa sakhenbi kana ma leirambasu tamba ngamba nate. Ita ta punchibana adumna kaishu tawroida. Ai magi pukjal munna khangi. Hoi mi se yam thajarunu sida leire aigi wadi tungda ningamdaba lakjani. Asumna purikleibu wakhal onanaba kaya honajai. Adubu purikleigi maphamdadi karisu kanadre. Thaba mayumda ising sokluraga halaklabada wakhaldu mawon khalli. Karamna punchiba amadi purikleibu kaina hangane haiba wakal sida luptuna leiri. Asumna haukibana numit kharanigi matungda punchiba magi yumda amuk lagli. Hatu thababu kauri. Thaba, dabra thaba, amta thoklo. Thaba taraduna thoklai. Adubu magi wakhalda khanjari. Ngasidi ta punchibada itagi maramda wakaya haijinduna ta punchibase wakhal hongange khangani. Asi khanduna thoklakpani. Thaba, aido ining thongna thabak ama tharakpani. Kuina leibiyare. Mado mukta unarusi. Punchibana puriklei unaba chatpada thaba hauribagi maramdi. Puriklei gi yumda thaba changhanduna kauthoraknabani. Thabana ta punchiba ai ta punchibana nungairoi khanduna nahan makai haidabani. Adubu ngasidi haidage. Itado atopa lamlanba kanamaga khangnakhrabani. Aina haide haina ditambigano. Aina ta punchibabu nungaitraduna haijabani. Magi wakhal khandabagi saru atopa lamlanbi kanama yenghaningi. Thaba, asengbro nangna hairido. Aigi purikleinabu adumna tawramgadrane. Hoi, magi pambado tawjasanu. Adubu mana wakhal kantharakpa mikupta aigi nakta soidana lakani. Aina thazai. Aidi magi lepke khankrabani. Masu matam lenbo oina sumkhangna jabo oiramganida. Aibu 𝗧𝗵𝗶 haina kaishu khalamoida. Hoi ta punchiba aisu haide hainingdabani. Kaisu khalunuda nupigi nupi ngaktani. Punchiba yamna lemi. Migi punchigi apamba khongloi khankibada ma kaisu yeluge haibadu khalude. Asumna nungsibi magi manakta satuna kuina unarudraba saktam adubu ujage khaluba punchiba. Thabagi wahai khara aduda unaningbadi phaurudre. Nungaitabasu uludre. Asumna punchiba satkre. Thabadi matam pumbada punchiba amadi puriklei karamna lapthokna hangani
ꯑꯗꯨꯒ ꯃꯥꯅ ꯄꯨꯟꯁꯤꯕꯕꯨ ꯀꯔꯝꯅ ꯐꯥꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯨ꯫ ꯀꯨꯏꯅ ꯂꯩꯔꯝꯗꯕꯒꯤ ꯋꯥꯅꯤ, ꯃꯔꯛ ꯃꯔꯛꯇꯅ ꯌꯨꯝꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯁꯨ ꯌꯥꯎꯏ꯫ ꯅꯍꯥꯟꯈꯩ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯨ ꯄꯨꯟꯁꯤꯕ ꯄꯨꯔꯤꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯕꯅꯤ, ꯍꯔꯥꯎ ꯍꯔꯥꯎꯅ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯥ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯆꯠꯀꯦ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯊꯕꯥꯅ ꯄꯨꯟꯁꯤꯕꯕꯨ ꯊꯠꯇꯨꯅ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯍꯥꯏꯔꯔꯤ꯫ ꯋꯥꯍꯩ ꯑꯗꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯄꯨꯔꯤꯛꯂꯩꯒꯤ ꯅꯨꯡꯁꯤꯂꯝꯕꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯇꯥ ꯄꯨꯟꯁꯤꯕ, ꯏꯇꯥꯗꯣ ꯅꯍꯥꯟ ꯂꯩꯕꯥꯛ ꯊꯪꯅꯕꯗ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯦꯡꯕ꯭ꯔꯣ ꯊꯕ? ꯃꯥꯏꯒꯤ ꯀꯩꯁꯨ ꯈꯟꯗꯅ ꯑꯍꯦꯟꯕ ꯀꯅꯥꯃꯒꯤ ꯃꯀꯥꯗ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦ? ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯨꯕꯅꯤꯀꯣ꯫ ꯐꯔꯦ, ꯃꯥꯅ ꯌꯥꯏꯐꯅꯤ ꯈꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯇꯥ ꯄꯨꯟꯁꯤꯕ, ꯑꯩ ꯇꯥ ꯄꯨꯟꯁꯤꯕꯒꯤ ꯅꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ, ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦ꯫ ꯃꯤ ꯍꯥꯏꯕꯁꯦ ꯑꯍꯦꯟꯕꯗ ꯄꯥꯝꯕꯅꯤ꯫ ꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯃꯔꯥꯜ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦ꯫ ꯇꯥ ꯄꯨꯟꯁꯤꯕ, ꯑꯩꯗꯤ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯖꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯈꯛꯇ ꯑꯣꯏꯒꯅꯤ꯫ ꯑꯩ ꯀꯅꯥꯒꯤꯁꯨ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯑꯔꯣꯏꯕꯁꯨ ꯑꯣꯏꯍꯟꯒꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯗ ꯊꯕꯥꯒꯤ ꯋꯥꯍꯩꯗꯨꯅ ꯑꯀꯥꯏꯕ ꯊꯃꯣꯏꯗꯨ ꯃꯦꯟꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯨꯗꯤ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯗꯨ ꯁꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯊꯕꯥ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯂꯥꯞꯅ ꯂꯩꯕꯤ ꯀꯅꯥ ꯑꯃꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯈꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯅꯛꯅ ꯁꯥꯠꯄꯤ, ꯏꯅꯥꯛꯇ ꯄꯣꯝꯁꯥꯠꯅꯗꯨꯅ ꯂꯩꯕꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯈꯣꯏꯃꯨ ꯑꯩꯒꯤ ꯑꯣꯏꯕꯤꯌꯨ꯫ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯑꯃꯃꯨꯛ ꯃꯥꯌꯣꯛꯅꯕꯗ ꯑꯀꯤꯕ ꯂꯩꯔꯦ꯫ ꯅꯛꯅ ꯁꯥꯠꯄꯤ ꯅꯪꯕꯨ ꯈꯣꯏꯃꯨ ꯑꯣꯏꯅ ꯃꯤꯀꯨꯞ ꯀꯥꯡꯗ ꯁꯤꯟꯅꯖꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯅꯕꯤꯌꯨ꯫ ꯇꯥ ꯄꯨꯟꯁꯤꯕ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ? ꯏꯇꯥꯗꯨꯅ ꯈꯪꯂꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯈꯤꯅꯤ? ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯊꯕ, ꯃꯥꯅ ꯅꯪꯒꯤ ꯑꯩꯒꯤ ꯃꯥꯏ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯁꯅꯨ꯫ ꯅꯪꯁꯨ ꯑꯩꯁꯨ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯗ ꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯅ ꯂꯦꯞꯀꯅꯤ꯫ ꯇꯥ ꯄꯨꯟꯁꯤꯕ, ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯤꯌꯨꯀꯣ꯫ ꯊꯕ, ꯉꯁꯤꯗꯤ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯃꯦꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗ ꯂꯩꯕꯤꯔꯣ꯫ ꯊꯕꯥ ꯃꯤꯍꯨꯜ ꯈꯥꯡꯆꯣꯡ ꯆꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨ ꯃꯥꯡꯍꯜꯂꯔꯣꯏ ꯈꯜꯂꯕ ꯊꯕꯥ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯨꯟꯁꯤꯕꯅ ꯊꯕꯥꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯑꯃꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯋꯥꯟ ꯑꯅꯤꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯕ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯊꯕꯥꯅ, ꯇꯥ ꯄꯨꯟꯁꯤꯕ, ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝꯗ ꯀꯌꯥꯅꯤ ꯂꯩꯗꯣꯏꯅꯣ? ꯊꯥ ꯑꯃꯒꯤ ꯃꯇꯝꯗꯤ ꯂꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯊꯨ ꯑꯀꯥꯏꯒꯤ ꯄꯥꯎ ꯂꯥꯛꯂꯕꯗꯤ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯕꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯀꯥꯟꯗ ꯑꯩ ꯌꯥꯎꯗꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯝꯅ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯑꯩ ꯇꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯗꯤ ꯄꯥꯝꯗꯦ꯫ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯨꯅ ꯌꯨꯝꯗ ꯂꯩꯌꯨ꯫ ꯑꯩꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯏꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩꯖꯒꯦ꯫ ꯑꯗꯨꯅꯤ, ꯅꯪꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯁꯦꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯗꯣ ꯇꯥ ꯄꯨꯟꯁꯤꯕ, ꯏꯃꯥꯒ ꯑꯩꯒꯇ ꯂꯩꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯄꯨꯔꯛꯅꯕ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯇꯥ ꯄꯨꯟꯁꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃꯠꯇ ꯁꯥꯕꯤꯌꯨ꯫ ꯇꯥ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯥꯏ ꯑꯣꯏꯅꯅꯕ꯫ ꯑꯝꯇ ꯌꯥꯎꯗꯅ ꯂꯥꯛꯂꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯕꯨ ꯊꯦꯝꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯃꯥꯗ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯗꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯕꯥ ꯂꯨꯍꯣꯡꯂꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯔꯤꯛꯂꯩꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯖꯕꯤ ꯄꯨꯔꯤꯛꯂꯩ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ꯫ ꯃꯗꯣꯝ ꯇꯨꯃꯤꯟ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯀꯞꯆꯕ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯇꯥꯏꯅꯐꯝ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯔꯕꯗ ꯄꯨꯟꯁꯤꯕꯅ ꯌꯨꯝꯗ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯊꯕꯥ ꯌꯥꯝꯅ ꯐꯕ ꯏꯃꯨꯡ ꯀꯣꯏꯕꯤ ꯑꯃꯒꯨꯝ ꯃꯀꯨ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯕꯗ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯈꯪꯂꯛꯇ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯃꯅꯥꯎꯅꯨꯄꯥ ꯊꯋꯥꯟꯗ ꯇꯧꯍꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯂꯥꯛꯄ ꯇꯟꯖꯥꯗ ꯈꯛꯅꯤ ꯃꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯐꯕꯤ ꯁꯥꯔꯤꯕꯁꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯕꯥ
मागी मनाव नुपा थवानदा इरांग हौजिल्ली थवान ꯏꯇꯩꯃꯁꯦ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯏꯇꯩꯃꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯂꯛꯎ ꯊꯋꯥꯟ ꯏꯍꯩ ꯍꯩꯅꯖꯗꯦ ꯑꯗꯨꯕꯨ ꯊꯋꯥꯟꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯇꯩꯃꯅ ꯇꯧ ꯍꯥꯏꯕꯇꯅꯤ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯇꯣꯃꯥꯜ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯁꯦꯕꯥ ꯄꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧꯅꯗꯤ ꯃꯥꯒꯤ ꯁꯦꯕꯥ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯧ ꯑꯍꯜ ꯊꯕꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯋꯥꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯀꯌꯥꯗꯨꯕꯨ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨ ꯁꯣꯟꯖꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯇ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯇꯣꯃꯥꯜ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛ ꯇꯣꯏꯅ ꯇꯣꯏꯅ ꯀꯩꯊꯦꯜꯗ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯁꯣꯜꯂꯕꯁꯨ ꯉꯝꯗ꯭ꯔꯕꯁꯨ ꯇꯣꯃꯥꯜ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯈꯜꯂꯤ ꯇꯣꯃꯥꯜꯅ ꯚꯦꯃꯥ ꯁꯈꯤ ꯅꯪꯕꯨ ꯅꯪꯒꯤ ꯄꯣꯠꯐꯝ ꯑꯁꯤꯅ ꯏꯃꯨꯡꯕꯨ ꯄꯨꯕ ꯉꯝꯂꯤꯕ꯭ꯔꯥꯅꯦ ꯁꯈꯤꯅ ꯗꯥꯗꯥ ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯏꯇꯣꯝꯇ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯑꯋꯥꯠꯄ ꯂꯩꯇꯦꯗ ꯏꯄꯨꯔꯣꯏꯕꯁꯨ ꯅꯧꯅ ꯂꯥꯞꯅꯔꯤ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯑꯃꯇꯁꯨ ꯎꯖꯕ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯁꯨ ꯑꯋꯥꯕ ꯈꯔꯗꯃꯛ ꯑꯣꯏꯔꯕꯁꯨ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯗ 이헤 나라이복 ꯊꯤꯔꯕꯣꯏꯔꯦ ꯅꯪꯁꯨ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯕꯁꯤꯅ ꯐꯔꯦ ꯉꯁꯤꯁꯤꯅꯤ ꯍꯌꯦꯡꯁꯤꯅꯤ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯗꯥꯗꯥ ꯁꯤꯕ ꯉꯥꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯅꯤ ꯀꯅꯥꯒꯤ ꯑꯁꯥꯗꯕꯨ ꯍꯤꯡꯂꯨꯅꯤ ꯕꯦꯃꯥ ꯇꯥꯗ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯇꯥꯗꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯍꯥꯏꯕꯤꯌꯨ ꯍꯦꯛꯇ ꯗꯥꯗꯥ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯇꯥꯗꯁꯦ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥꯁꯨ ꯐꯪꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯅꯆꯦꯒꯤ ꯃꯍꯨꯠꯇꯣ ꯅꯪꯅ ꯁꯤꯟꯕꯤꯌꯨ ꯑꯩꯅ ꯏꯆꯥꯁꯤꯡꯒꯤꯅꯦ ꯈꯟꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦ ꯀꯔꯝꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦ ꯊꯥꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯏꯅꯥꯛꯇ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯂꯩꯍꯟꯅꯤꯡꯉꯤ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯋꯥꯈꯜꯁꯦ ꯑꯐꯛ ꯑꯐꯥꯏ ꯆꯨꯏ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯂꯥꯟꯅ ꯈꯟꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨꯕ ꯗꯥꯗꯥ ꯍꯅꯨꯊꯪꯁꯤꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯑꯩꯕꯨ ꯕꯦꯃꯥ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯑꯃ ꯄꯥꯝꯂꯦ ꯏꯇꯣꯝꯇ ꯂꯩꯕꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯔ ꯅꯪꯂꯕꯁꯨ ꯅꯪꯒꯤꯁꯨ ꯁꯥꯐꯅꯕ ꯑꯩꯒꯤꯁꯨ ꯁꯥꯐꯅꯕ ꯅꯪ ꯋꯥꯈꯜ ꯑꯃꯇꯗꯤ ꯃꯨꯟꯅ ꯈꯜꯂꯨ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯁꯈꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯇꯣꯃꯥꯜꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯁꯈꯤ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯦ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯦ ꯃꯀꯨ ꯏꯕꯨꯡꯉꯣꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯎꯅꯨꯄꯥ ꯊꯋꯥꯟꯕꯨꯁꯨ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯗꯦ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯃꯥꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯅ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯕ ꯃꯃꯥꯇꯣꯟꯕꯨ ꯀꯔꯝꯅ ꯇꯥꯟꯊꯣꯛꯂꯨꯒꯅꯤ ꯑꯗꯨꯅ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯗꯨꯅ ꯆꯠꯍꯟꯈꯤꯒꯦ ꯈꯟꯗꯨꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯁꯣꯝꯗ ꯃꯀꯨ ꯏꯕꯨꯡꯉꯣꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯕꯨ ꯁꯈꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯂꯕꯗ ꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛꯄ ꯑꯃꯗꯤ ꯇꯣꯃꯥꯜꯒꯤ ꯑꯃꯣꯠꯄ ꯐꯤ ꯁꯨꯗꯣꯛꯄ ꯑꯃꯗꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯌꯦꯡꯁꯤꯟꯕꯤꯕꯗ ꯈꯔ ꯃꯈꯩꯗꯤ ꯀꯟꯈꯠꯆꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯁꯈꯤꯗꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ ꯑꯗꯨ ꯈꯥꯡꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯕꯥꯅ ꯑꯍꯜ ꯑꯗꯨꯛ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯦꯝꯗꯕ ꯍꯅꯨꯕꯤ ꯅꯪꯅ ꯅꯋꯥꯃꯨꯛ ꯅꯥꯏꯅꯤꯡꯂꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯍꯅꯨꯕꯤ ꯇꯧꯉꯝꯕꯤ ꯏꯀꯥꯏꯒꯗꯕ ꯅꯣꯏꯅ ꯏꯀꯥꯏꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯃꯥꯡ ꯊꯣꯛꯑꯦ ꯁꯈꯤꯅ ꯏꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅꯁꯨ ꯂꯧꯒꯅꯨꯅꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕꯗꯤ ꯃꯤꯄꯥꯜ ꯇꯥꯡꯅꯤꯡꯉꯤ ꯅꯒꯨꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤꯅꯦ ꯍꯣ ꯈꯪꯖꯔꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯇꯨꯀꯠꯆꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯅꯨꯕ ꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯅꯨꯄꯤꯗ ꯆꯣꯞꯄꯗꯣ ꯑꯗꯨꯒ ꯅꯇꯩ ꯅꯅꯥꯎ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯣ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯆꯥ ꯏꯁꯨꯗꯒ ꯆꯨꯔꯨꯡꯅꯤ
थुई तुकꯠꯆꯩ ꯁꯈꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯕꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕ ꯉꯝꯖꯗꯦ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯨꯔꯕꯅꯣ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯕꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯕ ꯈꯥꯡꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯜꯂꯒꯦ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯇꯣꯃꯥꯜꯗꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯖꯔꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯕꯗꯤ ꯁꯤꯒꯗꯧꯕ ꯂꯩꯔꯕ ꯄꯨꯟꯁꯤꯅꯤ ꯊꯨꯅ ꯁꯤꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯁꯈꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕ ꯃꯇꯨꯡ ꯇꯣꯃꯥꯜ ꯃꯆꯥ ꯑꯅꯤꯒꯤ ꯍꯤꯡꯒꯣꯜ ꯌꯦꯟꯊꯣꯛꯄꯤꯔꯝꯗꯨꯅ ꯂꯝ ꯃꯆꯦꯠ ꯑꯃ ꯌꯣꯜꯂꯒ ꯁꯈꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯍꯤꯡꯒꯣꯜ ꯂꯩꯗꯨꯅ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯇꯣꯃꯥꯜ ꯃꯆꯥꯁꯤꯡꯗ ꯀꯔꯤꯁꯨ ꯇꯥꯟꯅꯔꯝꯗꯅ ꯂꯝ ꯑꯗꯨꯕꯨ ꯌꯦꯟꯊꯣꯛꯄꯤꯔꯝꯂꯒ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯧꯗꯨꯅ ꯁꯈꯤꯒ ꯃꯥꯒ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯕꯤ ꯊꯥꯕꯥꯅ ꯃꯄꯥꯕꯨꯡꯅ ꯂꯝ ꯑꯣꯟꯕ ꯀꯌꯥꯗꯨ ꯈꯪꯂꯕꯁꯨ ꯃꯈꯣꯏꯗ ꯆꯠꯈ꯭ꯔꯁꯅꯨ ꯈꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ ꯊꯥꯕꯥꯅ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯂꯦ ꯌꯨꯝꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ ꯊꯥꯕꯥ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯀꯅꯥ ꯎꯗꯦꯅ ꯊꯥꯕꯥ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ ꯇꯥ ꯄꯨꯟꯁꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤ ꯅꯪꯗꯤ ꯊꯋꯥꯟꯒꯤ ꯀꯥꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯏꯃꯨꯡꯁꯦ ꯆꯥꯏꯔꯦ ꯑꯃꯨꯛꯇ ꯇꯛꯁꯤꯟꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯁꯨꯝꯖꯤꯠꯇꯣ ꯂꯩꯔꯝꯗ꯭ꯔꯕ ꯊꯋꯥꯟꯗ ꯄꯥꯏꯕ꯭ꯔꯥꯅ ꯍꯪꯒꯦꯅ ꯆꯪꯉꯨꯕꯅꯦ ꯂꯩꯔꯝꯗꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯝꯅꯗꯤ ꯆꯤꯡꯅꯔꯤ ꯑꯗꯨꯕꯨ ꯃꯄꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯪꯂꯛꯏ ꯄꯥꯕꯨꯡꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯎꯗꯦꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯉꯛꯅ ꯀꯔꯤꯒꯤ ꯊꯥꯕꯥ ꯇꯧꯁꯤꯟꯅꯔꯛꯏ ꯑꯩꯅꯦ ꯏꯆꯦꯜꯁꯤꯅ ꯐꯥꯎ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯥ ꯄꯨꯟꯁꯤꯕ ꯑꯩꯈꯣꯏꯅꯗꯤ ꯏꯄꯥꯅꯤ ꯏꯀꯨꯅꯤ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕꯗ ꯊꯥꯖꯔꯣꯏꯗꯕ ꯃꯑꯣꯡꯗ ꯄꯥꯕꯨꯡꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯂꯝ ꯁꯔꯨꯛꯁꯨ ꯈꯔ ꯌꯣꯟꯊꯣꯛꯂꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯝ ꯑꯃ ꯂꯩꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯇꯥꯔꯤꯕ ꯄꯨꯝꯕꯗꯨ ꯃꯪꯒꯨꯝꯂꯦ ꯑꯗꯨꯕꯨ ꯏꯀꯥꯏꯕꯅ ꯊꯨꯝꯃꯠꯈ꯭ꯔꯗꯨꯅ ꯃꯄꯥꯕꯨ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯜꯂꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯋꯥꯟꯕꯨꯁꯨ ꯊꯥꯕꯥꯅ ꯀꯟꯁꯤꯟꯗꯨꯅ ꯊꯝꯂꯕꯁꯨ ꯃꯥꯒꯤ ꯃꯇꯝꯅ ꯌꯧꯔꯛꯂꯕꯗ ꯃꯥꯒꯤꯅ ꯍꯥꯏꯕ ꯇꯪꯗꯥꯡꯕ ꯑꯃ ꯍꯥꯏꯕꯗꯨ ꯄꯥꯝꯂꯛꯇꯨꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯁꯅꯥꯒ ꯆꯦꯜꯂꯛꯂꯦ ꯊꯋꯥꯟ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯊꯥꯕꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯅꯠꯇꯅ ꯃꯄꯥꯜꯊꯣꯡꯗ ꯎꯠꯊꯣꯛꯄꯗꯤ ꯌꯥꯔꯝꯗꯦ ꯊꯥꯕꯥꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯧꯅꯦꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯃꯁꯛꯀ ꯐꯖꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯅꯪꯕꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯎꯗ꯭ꯔꯤꯕꯔꯣ ꯉꯥꯏꯍꯥꯛ ꯆꯪꯗꯨꯅ ꯋꯥꯔꯤꯒ ꯁꯥꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯃꯧ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯪꯂꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯅ ꯁꯪꯗ꯭ꯔꯦꯗ ꯃꯤꯔꯣꯜꯒ ꯂꯩꯖꯗ꯭ꯔꯦ ꯏꯁꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯤꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯉꯛꯂꯕ ꯉꯥꯛꯇꯅꯤ ꯑꯣꯏꯔꯝꯗꯣꯏꯁꯦ ꯍꯦꯔꯗ ꯊꯥꯕꯥ ꯃꯧ ꯑꯁꯦ ꯂꯥꯛꯇ ꯉꯥꯏꯔꯤ ꯀꯃꯥꯏ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯍꯣ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ ꯑꯩꯈꯣꯏꯒꯁꯦ ꯌꯣꯜꯂꯒ ꯆꯥꯕ ꯉꯝꯒꯗꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯑꯅꯧꯕꯤꯁꯤꯡꯁꯦ ꯌꯥꯝ ꯂꯨꯅꯒ ꯇꯧꯔꯨ ꯌꯥꯄꯣꯟꯇꯦ ꯍꯩ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ ꯃꯤ ꯅꯧꯔꯤꯀꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯇꯣꯛꯄ ꯍꯧꯅꯗꯦ ꯃꯇꯥꯒꯨꯝ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ ꯃꯦꯝꯆꯥꯅ ꯍꯥꯏ ꯎꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯊꯥꯕꯥꯒꯤ ꯃꯇꯧꯗꯣ ꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯉꯝꯃꯗꯣꯏꯅꯤ ꯃꯋꯥꯒꯨꯝꯅ ꯈꯟꯖꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝꯒ ꯅꯛꯅꯅ ꯂꯩꯃꯤꯟꯅꯕꯁꯦ ꯄꯥꯝꯗ꯭ꯔꯕꯅꯤ ꯃꯤꯠꯁꯦ ꯑꯣꯈꯥꯛ ꯅꯥꯔꯕꯅꯤ ꯃꯋꯥꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯃꯇꯨꯁꯤꯅ ꯃꯌꯨꯝꯁꯤꯗ ꯀꯃꯥꯏ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯖꯄꯣꯟꯇꯦ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯁꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯛꯄꯅꯤ ꯊꯝꯕꯥꯜ ꯏꯕꯦꯝꯃ ꯏꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛꯅ ꯃꯤꯠꯁꯦ ꯅꯥꯈ꯭ꯔꯕ ꯃꯀꯨ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯤꯗꯨꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕꯗ ꯋꯥꯔꯕꯗꯨꯕꯨ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯝꯁꯤꯠ ꯋꯥꯏꯔꯝ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯀꯌꯥꯗꯨꯕꯨ
ꯃꯀꯨ ꯏꯕꯨꯡꯉꯣꯗꯨꯅ ꯂꯣꯏꯅ ꯇꯧꯖꯩ ꯍꯥꯏꯔꯤꯅꯦ ꯃꯗꯨꯅꯗꯤ ꯏꯄꯥꯜꯇꯣꯃꯥꯅ ꯇꯧꯔꯤꯕꯗꯨꯅꯅꯦ ꯍꯦꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯣ ꯐꯔꯕꯅꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯇ꯭ꯔꯤꯕꯁꯤ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯏꯆꯦ ꯍꯦꯟꯃꯟꯗ꯭ꯔꯣ ꯊꯕꯥꯃꯥꯁꯣ ꯃꯀꯨꯗꯨꯕꯨ ꯀꯩꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯑꯗꯨꯝ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯃꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩꯁꯨ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯊꯋꯥꯟꯗꯨꯁꯨ ꯀꯩꯁꯨ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯅꯠꯇꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯕꯖꯥꯠꯅꯤ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯛꯂꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯠ ꯅꯥꯕ ꯌꯥꯝ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯊꯝꯕꯥꯜꯅ ꯑꯉꯛꯄ ꯃꯤꯁꯦ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯀꯣ ꯏꯆꯦ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯩꯈꯣꯏꯅꯅꯦ ꯏꯆꯥ ꯏꯁꯨꯁꯦ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯌꯨꯝ ꯑꯗꯨꯗ ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯃꯧꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯂꯣꯟꯅꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯉꯥꯡꯕꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯦꯜꯂꯕꯅꯤꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯗꯤ ꯀꯣꯏꯔꯛꯇ꯭ꯔꯦ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯊꯕꯥꯅ ꯌꯨꯝ ꯄꯥꯟꯅꯔꯕꯗꯤ ꯃꯥꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯁꯥꯒꯗꯕꯅꯤ ꯄꯨꯟꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯅꯧꯅ ꯁꯥꯗꯨꯅ ꯂꯨꯍꯣꯡꯂꯦ ꯊꯕꯥꯅ ꯍꯩ ꯊꯋꯥꯟ ꯁꯤꯗ ꯂꯥꯎ ꯋꯥ ꯍꯥꯏꯒꯦ ꯊꯋꯥꯟ ꯏꯍꯩ ꯍꯩꯅꯖꯗꯦ ꯏꯗꯩꯃ ꯀꯩ ꯍꯥꯏꯒꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯕꯨꯛꯀ ꯐꯕ꯭ꯔꯣ ꯁꯛꯇꯥꯗꯣ ꯀꯌꯥ ꯀꯩꯗꯧꯗꯦꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅꯦꯅ ꯂꯧꯔꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯅꯪꯕꯨ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯂꯩꯁꯅꯥ ꯀꯩꯁꯨ ꯊꯤꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯊꯕ ꯃꯇꯝ ꯄꯨꯝꯕꯗ ꯀꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯏꯗ ꯌꯥꯎꯈ꯭ꯔꯕꯅꯔ ꯃꯤꯅ ꯇꯧꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯀꯜꯂꯛꯏ ꯏꯗꯩꯃ ꯁꯛꯀꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯩ ꯑꯄꯪꯕ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯅꯪ ꯍꯥꯏꯔꯦ ꯀꯩꯁꯨ ꯊꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗꯨꯕꯨ ꯃꯤꯁꯨ ꯃꯥꯟꯗꯕ ꯑꯗꯨꯛ ꯊꯤꯕ ꯑꯩ ꯇꯟꯗꯅꯅꯦ ꯌꯨꯝꯒ ꯇꯣꯉꯥꯟꯅ ꯁꯥꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯥ ꯎꯕꯗ ꯆꯥꯛꯀ ꯆꯪꯉꯨ ꯌꯥꯗꯦ ꯑꯗꯨꯅ ꯊꯑꯣꯏꯅ ꯅꯣꯏ ꯇꯥꯆꯧꯗ ꯍꯥꯏꯔꯒꯅꯦ ꯌꯨꯝ ꯇꯣꯉꯥꯜꯂꯤꯕꯁꯤ ꯅꯪꯗꯤ ꯃꯁꯛꯀꯗꯨ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯔꯥꯎ ꯍꯔꯥꯎꯅꯕꯨ ꯂꯩꯃꯤꯟꯅꯩꯅꯦ ꯊꯋꯥꯟ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ ꯀꯔꯤꯅꯣ ꯂꯩꯁꯅꯥꯁꯤꯕꯨ ꯀꯌꯥꯝ ꯍꯦꯛ ꯊꯤꯔꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯆꯥꯅꯁꯨ ꯌꯥꯎꯗ꯭ꯔꯤꯉꯩ ꯈꯔ ꯐꯖꯕ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯌꯦꯡꯍꯧꯔꯣ ꯁꯤꯗ ꯂꯩꯔꯦꯍꯦ ꯄꯪꯒꯅꯨ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯁꯤꯗꯤ ꯅꯪꯗꯤ ꯇꯥꯖꯔꯝꯃꯣꯏ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛꯇꯨꯗ ꯉꯥꯡꯅꯕꯗ ꯂꯩꯀꯥꯏꯁꯦ ꯋꯥꯔꯤ ꯂꯦꯞꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯣꯟꯖꯟꯖꯅꯤꯡꯗꯦ ꯊꯋꯥꯟ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯇꯩꯃꯒꯤ ꯋꯥꯍꯩꯗꯨꯅ ꯃꯥꯁꯨ ꯈꯖꯤꯛꯇꯤ ꯋꯥꯈꯜꯗ ꯑꯣꯟꯕꯒꯨꯝ ꯇꯧꯔꯦ ꯊꯋꯥꯟꯁꯤ ꯄꯪꯕꯅꯔ ꯅꯠꯇ꯭ꯔꯒ ꯃꯤꯋꯥꯕꯨ ꯊꯥꯖꯒꯟꯕꯅꯔ ꯈꯪꯗ꯭ꯔꯦ ꯃꯇꯩꯃꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯏꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥ ꯀꯌꯥ ꯇꯥꯗꯦ ꯀꯩꯁꯨ ꯅꯠꯇꯕ ꯃꯇꯥꯡꯗꯁꯨ ꯑꯗꯨꯃꯛ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯖꯅꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯖꯕꯤ ꯌꯨꯝꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯂꯩꯁꯅꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯔꯣꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯊꯕꯥꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯤꯕꯅ ꯃꯅꯥꯎꯅꯨꯄꯤꯅ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕꯅ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯤ ꯊꯕꯥ ꯃꯄꯥꯝꯒ ꯌꯨꯝꯊꯪꯅꯔꯒ ꯂꯩꯕꯅ ꯊꯕꯥꯅ ꯇꯧꯕ ꯂꯥꯂꯣꯡ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯍꯜꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯕ ꯄꯨꯟꯁꯤꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯄꯨꯟꯁꯤꯕꯅ ꯇꯥꯟꯁꯤꯜꯂꯛꯄ ꯁꯦꯜ ꯀꯌꯥꯗꯨ ꯃꯄꯥꯝꯗ ꯑꯌꯥꯝꯕꯅ ꯊꯩꯗꯨꯅ ꯊꯝꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯊꯕꯥ ꯃꯃꯥ ꯈꯛꯇ ꯅꯨꯡꯁꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯕꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯅꯣꯡꯃ ꯍꯨꯔꯥꯟꯕ ꯐꯥꯎ ꯍꯥꯏꯅ ꯇꯝꯕꯅꯔ ꯊꯕꯥꯒꯤ ꯃꯄꯥꯝꯒꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯇꯨꯅ ꯆꯥꯔꯤ ꯄꯨꯟꯁꯤꯕꯅꯗꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯤ ꯏꯕꯦꯝꯍꯜꯅ ꯅꯀꯨꯗꯨꯕꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯛꯂꯤꯗꯨꯅ ꯇꯟꯖꯥ ꯆꯥꯍꯟꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯗꯣꯏꯅꯤ ꯌꯥꯝ ꯐꯔꯕꯅꯤ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯤꯗꯣ ꯅꯀꯨꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯆꯈ꯭ꯔꯁꯅꯤ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯗꯅꯕ ꯁꯤꯜꯂꯣ ꯍꯥꯏꯗꯨꯗꯤ ꯅꯪ ꯉꯝꯗꯦꯅꯦꯀꯣ ꯊꯕꯥꯅ ꯍꯣ ꯃꯈꯜꯒꯤ ꯊꯕꯛꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯏꯃꯥꯁꯨ ꯈꯪꯂꯤꯗꯨꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯇꯥꯂꯛꯇ ꯆꯠꯂꯒ ꯊꯤꯔꯨꯔꯤꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯃꯥ ꯑꯃꯒ ꯇꯥꯟꯊꯣꯛꯄ ꯉꯝꯂꯗꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯑꯗꯣ ꯏꯃꯥ ꯅꯨꯄꯤꯗꯣ ꯊꯋꯥꯟꯅ ꯌꯥꯝ ꯊꯤꯅ ꯐꯨꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯝ ꯍꯦꯛ ꯈꯥꯡꯗꯅ ꯂꯩ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯊꯥꯕꯨ ꯂꯦꯞꯄꯦ ꯍꯥꯏꯔꯤꯅꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯆꯥꯗꯨ ꯄꯣꯛꯂꯛꯂꯗꯤ ꯍꯤꯡꯈꯣꯜꯁꯦ
मोइगी ओइख्रनि हाइबा अइगिदि इचा अमते हेक फंग्रे अइना थवानदा हाइजिलगा मतुदो तीना फुहनबनि मचादुसु काइननबा हाइदना अदुबु करिमते हेक दौदिमि था मंगा सुजिनख्रबनि ꯏꯕꯦꯝꯍꯜꯅ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯈꯔ ꯇꯧꯍꯧꯁꯤ ꯏꯃꯥ ꯑꯇꯩ ꯂꯥꯏꯔꯤ ꯏꯇꯥ ꯄꯨꯔꯤꯛꯂꯩꯗꯣ ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯐꯤ ꯑꯃ ꯂꯩꯒꯦꯅ ꯆꯠꯄꯗ ꯊꯦꯡꯅꯔꯤ ꯑꯩꯅ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯕꯗ ꯃꯥꯅ ꯀꯧꯁꯤꯜꯂꯛꯇꯅ ꯀꯌꯥꯝ ꯋꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯈꯪꯕ꯭ꯔꯥ ꯑꯩꯅꯗꯤ ꯃꯥ ꯎꯕꯗ ꯃꯥꯏꯁꯦ ꯂꯣꯠꯄꯗ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯅꯦ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯇꯥꯄꯨꯟꯁꯤꯕꯒ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯥ ꯀꯞꯂꯤꯒ ꯇꯧꯏ ꯃꯥ ꯌꯥꯝ ꯋꯥꯔꯧꯕ ꯃꯥꯜꯂꯤ ꯋꯥꯔꯧꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯃꯥꯒ ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯅꯪꯅ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯑꯐꯠꯇꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯀꯥꯏꯅꯍꯜꯂꯤ ꯑꯗꯨꯅꯗꯤ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯂꯩꯁꯤꯜꯂꯦꯗꯅ ꯃꯤꯒꯤꯁꯨ ꯌꯥꯝꯅ ꯈꯟꯕ ꯍꯧꯅꯗꯦꯗ ꯄꯨꯟꯁꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯊꯕꯥꯕꯨ ꯀꯔꯤꯁꯨ ꯀꯧꯔꯝꯗꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯃꯥ ꯀꯩꯅꯣ ꯇꯥꯄꯨꯟꯁꯤꯕꯁꯦ ꯉꯁꯥꯏꯗ ꯏꯃꯨꯡꯗ ꯂꯩꯔꯝꯃꯦ ꯏꯕꯥꯅꯤꯒꯤ ꯋꯥꯍꯔꯤꯗꯣ ꯇꯥꯍꯧꯔꯕ ꯖꯥꯠꯂꯣ ꯑꯁ ꯁꯥꯎꯔꯒ ꯆꯠꯄ ꯃꯥꯜꯂꯦ ꯈꯪꯉꯝꯃꯅꯤ ꯂꯣꯏꯅ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯁ ꯕꯦꯝꯃ ꯏꯕꯥꯅꯤꯁꯨ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯁꯥꯗꯅ ꯍꯧꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯔꯣꯏ ꯇꯧꯔꯤꯁꯦ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯑꯁꯨꯝꯅ ꯊꯕꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯗꯨꯅ ꯏꯃꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯑꯆꯥꯏꯕ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯤ ꯀꯔꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄꯗ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯨ ꯐꯖꯅ ꯇꯩꯊꯣꯛꯇꯨꯅ ꯊꯝꯂꯤ ꯑꯗꯨꯕꯨ ꯀꯦꯀꯨ ꯐꯣꯡꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯠꯄꯗꯤ ꯌꯥꯔꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯄꯨꯔꯤꯛꯂꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯄꯨꯔꯤꯛꯂꯩ ꯊꯕꯥꯒꯤ ꯃꯃꯥꯡꯗ ꯃꯈꯧ ꯄꯣꯡꯅ ꯂꯦꯞꯇꯨꯅ ꯄꯨꯟꯁꯤꯕꯅ ꯌꯨꯝꯁꯨ ꯅꯛꯏ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯄꯥꯕꯨꯡꯒ ꯏꯃꯥꯇꯣꯟꯒ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯁꯥꯅ ꯈꯪꯅ ꯆꯠꯍꯧꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯄꯨꯔꯤꯛꯂꯩꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯇꯝꯊꯤꯕ ꯁꯛꯇꯝ ꯎꯠꯄ ꯄꯥꯝꯗꯦ ꯑꯗꯨꯒ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯒꯤ ꯄꯨꯔꯤꯛꯂꯩꯕꯨ ꯀꯨꯏꯅ ꯊꯝꯕꯁꯨ ꯄꯥꯝꯗꯦ ꯊꯕꯥ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯃꯁꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥꯗꯨꯕꯨ ꯈꯪꯈ꯭ꯔꯕꯗ ꯃꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯠꯇ꯭ꯔꯦ ꯃꯁꯥꯅ ꯈꯪꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯨꯔꯤꯛꯂꯩꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯕꯨ ꯃꯥꯒꯤ ꯍꯦꯛ ꯃꯔꯦꯝꯈꯥꯛꯀꯤ ꯃꯅꯥꯎꯒꯨꯝ ꯂꯣꯏꯅꯕꯤꯗꯨꯅ ꯂꯩꯈꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯇꯣꯟꯁꯈꯤ ꯃꯈꯣꯏꯁꯨ ꯀꯧꯁꯤꯟꯕꯤꯗꯨꯅ ꯌꯣꯛꯆꯕ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕ ꯀꯂꯛꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯕꯤ ꯄꯨꯛ ꯐꯠꯇꯕꯤ ꯊꯕꯥ ꯑꯃꯗꯤ ꯏꯕꯦꯝꯍꯜ ꯋꯥꯈꯜ ꯇꯥꯔꯛꯂꯕꯁꯨ ꯍꯟꯖꯤꯟꯕ ꯌꯥꯔꯔꯣꯏꯗꯕ ꯈꯣꯡꯐꯝꯗ ꯂꯩꯈ꯭ꯔꯕꯅ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯕꯨꯛ ꯊꯥꯛꯆꯔꯤ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯆꯥ ꯐꯪꯗꯗꯨꯅ ꯂꯥꯛꯄ ꯄꯨꯟꯁꯤꯕꯁꯨ ꯄꯨꯔꯤꯛꯂꯩꯅ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯃꯕꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯤꯒꯤ ꯃꯔꯜꯅ ꯃꯤꯍꯧꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ ꯏꯁꯥꯒꯤ ꯁꯔꯨꯛ ꯏꯁꯥꯒꯤ ꯍꯨꯃꯥꯡꯃꯜꯅ ꯇꯥꯟꯁꯤꯟꯖꯕ ꯂꯟꯗꯤ ꯀꯅꯥꯅꯁꯨ ꯂꯧꯕ ꯉꯝꯂꯣꯏ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯒꯤꯗꯤ ꯇꯧꯔꯨꯕ ꯄꯨꯝꯕ ꯏꯁꯥꯗ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯤꯒꯤ ꯋꯥꯌꯦꯜꯗꯤ ꯊꯨꯏ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗꯤ ꯇꯞꯄꯤ ꯍꯥꯏꯕ ꯄꯥꯎꯔꯧꯗꯨ ꯀꯥꯎꯕꯤꯒꯅꯨ